ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ PH ꯃꯤꯠꯈꯨꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯁꯥꯐꯣꯡꯂꯛꯇꯨꯅ ꯃꯝꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯨꯠ ꯑꯇꯥꯡꯕꯤꯁꯨ ꯎꯁꯥ ꯑꯃꯗ ꯐꯝꯗꯨꯅ ꯁꯝ ꯃꯅꯥ ꯑꯃꯠꯇ ꯍꯧꯗ꯭ꯔꯕ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯥꯟꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯁꯝꯁꯦ ꯃꯨꯁꯨꯛ ꯍꯤꯡꯃꯨꯈꯩ ꯋꯥꯏ ꯋꯥꯏ ꯇꯥꯅ ꯁꯥꯡꯖꯔꯝꯃꯤꯅꯤꯀꯣ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯝꯁꯦ ꯁꯥꯡꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯖꯔꯝꯃꯗꯤ ꯑꯩꯁꯦ ꯁꯤꯖꯔꯝꯃꯣꯏꯗꯕꯅꯤꯀꯣ꯫ ꯑꯇꯥꯡꯕꯤꯒꯤ ꯃꯅꯥꯛꯇ ꯕꯨꯠ ꯑꯃꯨꯕꯤꯗꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯕꯨꯠ ꯑꯃꯨꯕꯤꯅ, ꯏꯇꯥ ꯑꯇꯥꯡꯕꯤ, ꯅꯪꯗꯤ ꯃꯌꯥꯝ ꯁꯥꯟꯅꯩꯁꯦ ꯌꯥꯎꯗꯗꯅ ꯎꯁꯥꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯀꯩꯅꯣ ꯅꯪꯅ ꯅꯁꯝꯁꯨ ꯍꯧꯗꯕ ꯅꯀꯣꯛꯇꯨꯗ ꯁꯨꯝ ꯅꯥꯟ ꯁꯥꯟꯅꯩꯗꯨꯕꯣ? ꯏꯇꯥ, ꯑꯩ ꯁꯝ ꯍꯧꯗꯕꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏꯅꯦ ꯏꯇꯥ, ꯅꯪꯒꯤ ꯅꯀꯣꯛꯁꯦ ꯇꯥꯡꯁꯨ ꯇꯥꯡꯈ꯭ꯔꯦ, ꯌꯣꯡꯆꯥꯛꯀꯤ ꯀꯛꯁꯤꯕꯨ ꯃꯥꯜꯂꯦ ꯏꯇꯥ꯫ ꯑꯗꯣ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯥꯡꯈ꯭ꯔꯤꯅꯣ? ꯏꯇꯥ, ꯑꯩꯁꯦ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯈꯛ ꯀꯣꯏꯖꯕꯅꯤ꯫ ꯃꯥꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ, ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯤ ꯑꯃ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥ ꯀꯥꯏꯅꯕꯗꯩ ꯑꯩꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯁꯝꯁꯦ ꯂꯨ ꯍꯦꯛ ꯀꯣꯛꯊꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯑꯗꯨꯝ ꯍꯨ ꯊꯛꯑꯦ, ꯑꯗꯨꯒ ꯁꯤꯔꯒ ꯁ꯭ꯋꯥꯏꯗ ꯏꯇꯥꯡ ꯇꯥꯡꯈꯩ ꯂꯩꯔꯝꯃꯤꯁꯤꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯉꯝꯃꯗꯤꯅꯦ ꯂꯨ ꯀꯣꯛꯇ꯭ꯔꯤꯉꯩꯗ ꯁꯤꯔꯝꯗꯧꯅꯤ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯂꯧꯐꯝ ꯈꯪꯗꯕ ꯕꯨꯠ ꯑꯉꯥꯡ ꯑꯃꯅ, ꯏꯆꯦ, ꯑꯋꯥꯡ ꯂꯩꯔꯛꯇ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯆꯠꯍꯧꯋꯦ, ꯇꯝꯅꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯕꯨꯠ ꯑꯇꯥꯡꯕꯤꯅ, ꯆꯠꯂꯍꯦ, ꯃꯁꯛ ꯈꯨꯊꯤꯁꯤꯒ ꯇꯝꯅꯔꯨꯁꯤ ꯀꯥꯏꯅ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯦ꯫ ꯐꯖꯔꯦꯍꯦ ꯅꯪꯗꯤ, ꯏꯇꯥꯡ ꯍꯤꯡꯇꯥꯡꯈꯩ, ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯀꯤꯌꯦ, ꯅꯪꯗꯤ ꯀꯤꯕꯤꯗꯕꯗꯣ꯫ ꯍꯦ, ꯅꯪ ꯑꯃꯨꯛ ꯊꯥꯕꯗ ꯅꯃꯥꯏꯗꯣ ꯀꯥꯏꯔꯤꯉꯩ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯏꯒꯦꯔꯣ? ꯆꯠꯂꯍꯦ, ꯅꯋꯥ ꯂꯧꯗꯦ, ꯀꯣꯛꯇꯥꯡꯕꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯕꯨꯠ ꯑꯉꯥꯡ ꯑꯗꯨ ꯆꯦꯟꯈꯤ꯫ ꯑꯇꯥꯡꯕꯤꯗꯨ ꯆꯥꯛꯅ, ꯍꯦ, ꯑꯉꯥꯡ ꯑꯄꯨꯝꯕ! ꯕꯨꯠ ꯑꯃꯨꯕꯤꯅ, ꯌꯥꯔꯦꯍꯦ, ꯑꯊꯤꯕ ꯉꯥꯛꯇ ꯈꯠꯅꯔꯗꯅ꯫ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯑꯩ꯫ ꯍꯣ, ꯆꯥꯛꯎꯔꯅꯨ ꯌꯥꯔꯦ, ꯑꯗꯨꯏ ꯁꯔꯨꯛ ꯊꯥꯡꯒꯤꯕ ꯅꯀꯣꯛꯇꯣ ꯎꯅꯥꯅ ꯁꯝ ꯍꯥꯞꯄꯤꯒꯦ ꯂꯥꯎ, ꯑꯗꯨꯒ ꯃꯤ ꯇꯝꯅꯔꯨꯁꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯍꯜ ꯌꯨ ꯇꯞꯇꯕ ꯃꯈꯩ ꯊꯛꯆꯤꯜꯂꯨꯔꯒ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ꯫ ꯁꯅꯥꯍꯜꯅ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ, ꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ꯫ ꯅꯨꯡꯉꯥꯏꯔꯦ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯕꯨꯠ ꯑꯃꯨꯕꯤꯅ, ꯗꯥꯗꯥ, ꯀꯔꯥꯏ ꯆꯠꯂꯤꯅꯣ? ꯁꯅꯥꯍꯜꯗꯨ ꯉꯥꯎꯔꯤ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯂꯒ, ꯀꯅꯥꯅꯣ? ꯑꯣ, ꯌꯨꯝꯗꯅꯦ, ꯌꯨꯝꯗ꯫ ꯑꯩꯗꯤ ꯂꯝꯕꯤꯁꯦ ꯏꯇꯣꯝꯇ ꯆꯠꯂꯤꯔ ꯍꯥꯏꯔꯒ ꯃꯤꯁꯨ ꯌꯥꯝ ꯆꯠꯅꯔꯤꯅꯦ ꯁꯤꯗꯤ꯫ ꯃꯥꯅ ꯂꯝꯕꯤ ꯑꯗꯨꯗ ꯍꯥꯏꯔꯤ ꯆꯠꯂꯤꯉꯩ ꯃꯥꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ, ꯀꯅꯥꯏ ꯃꯆꯥꯅꯣꯅꯦ ꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤꯅ? ꯃꯐꯤꯁꯨ ꯁꯦꯠꯇꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣꯅꯦ? ꯑꯉꯥꯡꯁꯤꯕꯨ ꯃꯐꯤꯒ ꯑꯃꯠꯇ ꯁꯦꯠꯇꯈꯩ ꯑꯍꯤꯡꯁꯤꯗ ꯂꯝꯕꯤꯗ ꯊꯥꯗꯣꯔꯛꯏꯁꯤꯕꯣ? ꯍꯥꯏꯕꯨꯡꯉꯣ, ꯉꯥꯏꯈꯣ, ꯀꯅꯥꯏ ꯃꯆꯥꯅꯣ ꯅꯪꯕꯣ? ꯁꯅꯥꯍꯜꯅ ꯑꯉꯥꯡ ꯑꯗꯨ ꯁꯣꯛꯀꯦ ꯇꯧꯕꯒ ꯑꯉꯥꯡ ꯑꯗꯨ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯁꯅꯥꯍꯜ ꯉꯥꯎꯔꯝꯕ ꯌꯨꯒꯤ ꯅꯤꯁꯥꯒ ꯍꯜꯂꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯄꯣꯞ ꯊꯥꯔꯛꯏ꯫ ꯁꯅꯥꯍꯜꯗꯨ ꯂꯥꯎꯔꯒ ꯈꯪꯆꯦꯟ ꯆꯦꯟꯈꯤ꯫ ꯑꯣ ꯕꯥꯕꯥ, ꯅꯆꯥ ꯁꯤꯔꯦ, ꯑꯣ ꯕꯥꯕꯥ! ꯕꯨꯠ ꯑꯃꯨꯕꯤꯅ, ꯀꯩꯅꯣꯝꯅꯤꯅ, ꯇꯝꯅꯕꯒ ꯅꯪꯍꯧꯗꯤꯌꯦ꯫ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯂꯦꯝꯐꯨ ꯑꯃꯗꯤ ꯀꯦꯡꯕꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯂꯝꯗꯦ, ꯃꯔꯤꯟꯁꯨ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯁꯨꯅꯤꯡꯗ꯭ꯔꯦ ꯃꯇꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯥꯝ ꯂꯨꯅꯁꯨ ꯇꯤꯟꯅꯖꯩ꯫ ꯋꯥꯡꯂꯦꯟꯅ, ꯏꯇꯥꯎ, ꯑꯩ ꯁꯦꯜ ꯌꯥꯝ ꯄꯥꯏꯅꯤꯡꯉꯤꯕꯣ? ꯅꯣꯏ ꯑꯅꯤꯗꯤ ꯄꯥꯏꯅꯤꯡꯗ꯭ꯔꯣ? ꯂꯦꯝꯐꯨꯅ, ꯄꯥꯏꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯁꯦꯜ ꯁꯨꯡꯄꯥꯏ ꯄꯥꯏꯔꯔꯣꯏ꯫ ꯀꯦꯡꯕꯅ, ꯀꯩꯒꯤ?
Kamay paidoino? ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯊꯕꯛ ꯃꯅꯥ ꯑꯃꯇꯁꯨ ꯁꯨꯅꯤꯡꯗꯦ. ꯊꯕꯛ ꯁꯨꯕꯗꯤ ꯇꯣꯛꯈ꯭ꯔꯣ. ꯑꯃꯥꯡ ꯆꯪꯕ ꯐꯥꯎꯕ ꯏꯁꯤꯡ ꯄꯨꯁꯤꯟꯅꯤꯡꯗꯕ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯦꯜ ꯄꯥꯏꯗꯣꯔꯤꯒꯦ? ꯋꯥꯡꯂꯦꯟꯅ ꯍꯦꯔꯥ ꯊꯕꯛ ꯁꯨꯗꯕꯤꯗ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯀꯅꯥ ꯂꯩꯔꯤꯕ? ꯍꯩꯌꯄꯪ ꯊꯕꯛꯇꯣ ꯁꯨꯗ꯭ꯔꯗꯤ ꯅꯣꯡꯊꯛꯇꯒꯤ ꯊꯥꯗꯔꯛꯀꯗ꯭ꯔꯣ ꯁꯦꯜꯗꯣ? ꯋꯥꯡꯂꯦꯟꯅ ꯂꯩꯀꯣ ꯂꯩ. ꯊꯕꯛ ꯁꯨꯗꯅ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯂꯩ. ꯀꯦꯡꯕꯅ ꯀꯅꯥꯅꯣ ꯃꯤꯗꯨꯕꯣ? ꯑꯁ ꯃꯥꯃ ꯀꯨꯟꯖꯣꯗꯨ ꯈꯪꯗ꯭ꯔꯣ? ꯀꯨꯟꯖꯣ ꯍꯥꯏꯗꯤ ꯑꯃꯥꯏꯕ ꯑꯣꯏꯕꯗꯨꯔꯣ? ꯃꯥꯗꯤ ꯊꯕꯛꯁꯨ ꯄꯥꯛꯅ ꯁꯨꯕ ꯅꯠꯇꯦ. ꯑꯗꯨꯒ ꯈꯨꯜꯁꯤꯗꯗꯤ ꯃꯥꯅ ꯁꯦꯜ ꯏꯄꯥꯏ ꯄꯥꯏꯔꯤꯁꯤ ꯎꯗ꯭ꯔꯣ? ꯃꯥꯅ ꯄꯥꯏꯕꯗꯤ ꯌꯥꯔꯒ ꯑꯩꯈꯣꯏꯅ ꯄꯥꯏꯕꯗꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯂꯦꯝꯐꯨꯅ ꯆꯠꯂꯨꯍꯦ ꯃꯤꯗꯤ ꯑꯃꯥꯏꯕꯅꯤ ꯑꯣꯏꯔꯤꯗꯣ. ꯈꯨꯜꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯑꯗꯩ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯁꯤꯡ ꯃꯥꯅ ꯂꯣꯏ ꯌꯦꯡꯉꯤꯕ. ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯃꯤꯗꯤ ꯁꯨꯗ꯭ꯔꯁꯨ ꯃꯍꯩ ꯍꯩꯌꯦ. ꯃꯁꯥꯅ ꯁꯨꯗ꯭ꯔꯁꯨ ꯃꯆꯤꯟꯅ ꯁꯨꯔꯤꯗꯣ ꯎꯗ꯭ꯔꯣ? ꯂꯥꯏꯔꯣꯟ ꯁꯣꯟꯗꯅ. ꯃꯥꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ? ꯋꯥꯡꯂꯦꯟꯅ ꯑꯗꯣ ꯃꯥꯒꯤ ꯃꯍꯩꯗꯣ ꯑꯩꯈꯣꯏꯁꯨ ꯇꯝꯃꯒ ꯃꯥꯗꯧꯅ ꯅꯨꯡꯉꯥꯏꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ. ꯀꯦꯡꯕꯅ ꯍꯣꯏꯅꯦ ꯏꯇꯥꯎ. ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯨꯁꯨ ꯃꯣꯏ ꯁꯨꯃꯥꯏꯅ ꯑꯃꯥꯏꯕ ꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯚꯨꯠꯀꯁꯤ ꯀꯧꯔꯒ ꯊꯕꯛꯀ ꯁꯨꯍꯜꯂꯦ ꯍꯥꯏꯅꯕꯅꯤ. ꯋꯥꯡꯂꯦꯟꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯃꯥꯃ ꯀꯨꯟꯖꯣꯗꯒꯤ ꯃꯍꯩ ꯇꯝꯃꯒ ꯁꯦꯜꯗꯣ ꯂꯥꯏꯅ ꯇꯥꯟꯁꯤ ꯍꯥꯏꯕꯅꯤꯗ. ꯂꯦꯝꯐꯨꯅ ꯇꯥꯅꯤ. ꯃꯣꯏ ꯋꯥꯈꯜꯁꯤꯗ ꯑꯃꯥꯏꯕ ꯑꯣꯏꯕꯁꯤꯕꯨ ꯌꯥꯝ ꯂꯥꯏꯅꯒ ꯈꯜꯂꯤ ꯃꯥꯜꯂꯦꯅꯦ. ꯀꯦꯡꯕꯅ ꯌꯥꯎꯅꯤꯡꯗꯕ ꯅꯪ ꯇꯨꯃꯤꯟ ꯂꯩ. ꯅꯪꯗꯤ ꯊꯕꯛꯇ ꯋꯥꯅ ꯁꯨꯔꯒ ꯂꯩ. ꯂꯦꯝꯐꯨꯅ ꯀꯔꯤ ꯅꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯑꯩꯅ ꯋꯥꯅ ꯂꯩꯌꯨ ꯀꯥꯏꯗꯤ ꯀꯩꯅꯣ? ꯑꯩꯁꯨ ꯃꯍꯩ ꯇꯝꯗꯣꯏꯅꯤ. ꯅꯣꯏ ꯈꯛꯇ ꯅꯨꯡꯉꯥꯏ ꯌꯥꯕ꯭ꯔꯣ? ꯀꯦꯡꯕꯅ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯇꯥꯎ. ꯆꯒꯠ ꯉꯥꯡꯀꯅꯨ. ꯑꯣ ꯇꯥꯒꯦ. ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥꯃ ꯀꯨꯟꯖꯣ ꯍꯣꯏꯗ ꯆꯠꯂꯁꯤ. ꯑꯍꯣꯏ ꯆꯠꯂꯁꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯋꯥꯡꯂꯦꯟꯅ ꯃꯥꯃꯥ ꯑꯣ ꯃꯥꯃꯥ ꯃꯥꯃ ꯀꯨꯟꯖꯣ ꯂꯩꯕ꯭ꯔꯣ? ꯀꯨꯟꯖꯣꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯣ? ꯃꯥꯃꯥ ꯑꯩꯈꯣꯏꯅꯤ. ꯍꯩꯃ ꯅꯈꯣꯏ ꯑꯣꯏꯔꯦ. ꯂꯥꯎ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯔꯛꯎ. ꯑꯍꯣꯏ ꯃꯥꯃꯥ. ꯀꯔꯤ ꯂꯩꯔꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯏꯁꯤꯕꯣ? ꯋꯥꯡꯂꯦꯟꯅ ꯃꯥꯃꯥ ꯑꯩꯈꯣꯏꯁꯦ ꯃꯥꯃꯗꯒꯤ ꯃꯍꯩ ꯈꯤꯇ ꯇꯝꯖꯒꯦꯅ ꯂꯥꯛꯏꯅꯦ. ꯑꯗꯣ ꯃꯥꯃꯥ ꯇꯝꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯀꯨꯟꯖꯣ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ. ꯍꯩꯁ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯃꯍꯩ ꯇꯝꯕꯤꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯉꯨ ꯍꯥꯏꯕ ꯂꯩ. ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯃꯍꯩ ꯇꯝꯕꯤꯕ ꯌꯥꯗꯦ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯦ. ꯀꯨꯟꯖꯣ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ ꯃꯍꯩ ꯇꯝꯕ ꯍꯥꯏꯕꯁꯤ ꯅꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩꯇ꯭ꯔꯕꯗꯤ ꯌꯥꯗꯦ. ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯃꯍꯩ ꯇꯝꯕ ꯃꯇꯝꯗ ꯃꯟꯇ꯭ꯔ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯄꯥꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯅꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩꯇ꯭ꯔꯕꯗꯤ ꯄꯥꯕ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ. ꯅꯠꯇꯦ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩꯕ꯭ꯔꯣ? ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯌꯥꯎꯕꯗꯤ ꯃꯥꯟꯗꯦꯗ. ꯀꯦꯡꯕꯅ ꯑꯁ ꯀꯥꯏꯗꯩꯅꯣ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯇꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ. ꯑꯗꯣ ꯃꯥꯃꯥ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯇꯣ ꯂꯩꯇ꯭ꯔꯗꯤ ꯇꯝꯕꯁꯦ ꯁꯨꯡꯌꯥꯃꯛ ꯍꯦꯛ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯌꯥꯔꯣꯏ. ꯏꯆꯝ ꯆꯝꯅ ꯇꯝꯒꯗꯕ ꯅꯠꯇꯦꯅꯦ ꯅꯣꯏꯕꯣ. ꯃꯍꯩ ꯑꯁꯤ ꯍꯩꯕ ꯃꯇꯝꯗ ꯅꯈꯣꯏ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯑꯃꯒ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯅꯁꯥꯁꯤꯡꯗ ꯂꯥꯏ ꯇꯣꯡꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯃꯌꯥꯝꯗꯨ ꯃꯥꯌꯣꯛꯅꯒꯅꯤ? ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯃꯁꯨ ꯆꯥꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ. ꯅꯈꯣꯏꯕꯨ ꯑꯗꯨ ꯉꯝꯒꯗ꯭ꯔꯣ? ꯂꯦꯝꯐꯨꯅ ꯃꯥꯃꯥ ꯆꯤꯟꯖꯥꯛ ꯍꯥꯏꯕꯨ ꯀꯩꯅꯣ ꯆꯥꯕ ꯌꯥꯔꯣꯏꯗꯣꯏꯁꯤꯕꯣ? ꯁꯥ ꯉꯥ ꯑꯃꯠꯇ ꯆꯥꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ. ꯑꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯅꯁꯥꯗꯣ ꯁꯦꯡꯗꯣꯛꯀꯗꯧꯔꯤꯕꯅꯤ. ꯑꯁ ꯌꯥꯔꯦ ꯇꯣꯛꯆꯍꯧꯔꯒꯦ. ꯀꯥꯏꯗꯦ ꯂꯥꯎꯔꯤꯕ ꯊꯤꯕꯣꯡꯁꯤꯒ ꯁꯥ ꯉꯥ ꯆꯥꯕ ꯌꯥꯗ꯭ꯔꯗꯤ ꯑꯩꯕꯨ ꯑꯗꯩ ꯑꯌꯨꯛꯇ ꯏꯔꯨꯖꯕ ꯀꯥꯏꯅ ꯏꯪꯊꯝ ꯊꯥꯗꯒ ꯑꯩꯕꯨ ꯀꯃꯥꯏꯅ ꯂꯨꯖꯗꯣꯏꯅꯣ? ꯀꯥꯂꯦꯟ ꯐꯥꯎ ꯂꯨꯖꯗ꯭ꯔꯀꯥꯟꯁꯤꯗ ꯑꯌꯣꯏꯃ! ꯀꯦꯡꯕꯅ ꯂꯦꯝꯐꯨꯗ ꯂꯣꯟꯅ ꯈꯨꯖꯞꯄꯤ ꯁꯤꯛꯑꯒ ꯆꯤꯔꯣꯟ ꯇꯧꯏ. ꯍꯩ ꯊꯨꯔꯤꯟꯇꯟ ꯅꯪꯒꯤ ꯅꯔꯤꯟ ꯇꯟꯕꯤ ꯋꯥꯔꯤꯗꯣ ꯁꯤꯗ ꯁꯥꯔꯛꯀꯅꯨꯅꯦ. ꯀꯨꯟꯖꯣꯅ ꯑꯗꯣ ꯀꯔꯤꯒꯤꯅꯣꯅꯦ ꯅꯣꯏꯅ ꯃꯍꯩ ꯇꯝꯅꯤꯡꯂꯤꯕꯁꯤꯕꯣ? ꯋꯥꯡꯂꯦꯟꯅ ꯃꯥꯃꯥ ꯑꯩꯈꯣꯏꯁꯦ ꯊꯕꯛꯁꯦ ꯁꯨꯡꯁꯨ ꯍꯦꯛ ꯁꯨꯅꯤꯡꯗꯕ. ꯑꯗꯨꯅ ꯃꯥꯃꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯦ ꯑꯩꯈꯣꯏꯁꯨ ꯇꯧꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯗꯤ ꯃꯥꯃꯥ ꯑꯩꯈꯣꯏꯁꯦ ꯇꯝꯕ ꯌꯥꯔꯔꯣꯏꯅꯦ? ꯌꯥꯔꯔꯣꯏ.
ꯄꯪꯇꯝ ꯇꯝꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯣꯏꯕꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯃ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯌꯧꯔꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯥꯏꯕ ꯀꯨꯟꯖꯣ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯂꯦꯝꯐꯨꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯃꯥꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯔꯣꯏꯅ ꯑꯣꯏꯔꯔꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯦꯜ ꯁꯨꯡꯄꯥꯏ ꯄꯥꯏꯔꯔꯣꯏ ꯋꯥꯡꯂꯦꯟꯅ ꯈꯨꯟꯅꯝꯁꯤꯅ ꯌꯥꯟꯁꯤꯜꯂꯛꯀꯅꯤ ꯌꯥꯝ ꯉꯥꯡꯅꯤꯡꯉꯤꯕ ꯅꯆꯤꯟꯗꯨꯗ ꯌꯥꯟꯕꯤꯔꯣ ꯅꯪꯒꯤ ꯈꯨꯟꯅꯝꯅ ꯌꯥꯅꯕ ꯄꯥꯜꯂꯛꯄ꯭ꯔꯣ ꯑꯩꯒꯤ ꯆꯤꯟꯁꯤꯕꯣ ꯀꯦꯡꯕꯅ ꯑꯁ ꯅꯣꯏꯕꯥꯅꯤꯅ ꯃꯔꯣꯜ ꯑꯃ ꯁꯣꯝꯗ ꯌꯥꯔꯛꯇ꯭ꯔꯤꯁꯦ ꯀꯩꯗꯧꯔꯒ ꯌꯥꯍꯟꯁꯤꯒꯦꯅꯗꯤ ꯈꯟꯅꯗꯦꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯣꯏꯅ ꯇꯧ ꯂꯩꯌꯦꯕ ꯂꯦꯝꯐꯨꯅ ꯑꯩꯃ ꯀꯩꯕꯨ ꯇꯧꯔꯨꯗꯣꯏꯅꯣ ꯌꯥꯔꯛꯇ꯭ꯔꯗꯤ ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯌꯨꯝ ꯆꯠꯂꯒ ꯆꯔꯥ ꯋꯥꯜꯂꯨꯔꯅꯤ ꯋꯥꯜꯂꯣꯏꯔꯦ ꯁꯤꯗ ꯀꯦꯡꯕꯅ ꯍꯩ ꯊꯤꯕꯣꯡꯖꯥꯎ ꯅꯪꯗꯤ ꯕꯣꯔꯥ ꯆꯥꯔꯒ ꯇꯨꯝꯃꯒ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯋꯥꯡꯂꯦꯟꯅ ꯈꯠꯅꯧ ꯑꯩꯗꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯂꯩꯍꯧꯔꯒꯦ ꯏꯇꯥꯎ ꯑꯅꯤꯗꯤ ꯁꯝꯒ ꯐꯣꯏꯅꯗꯅ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯕꯤꯈ꯭ꯔꯣꯅꯦꯀꯣ ꯀꯦꯡꯕꯅ ꯆꯠꯂꯍꯦ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯔꯣ ꯁꯝ ꯄꯣꯏꯅꯧ ꯀꯥꯏꯅ ꯖꯨꯠ ꯆꯥꯗꯕ ꯂꯩꯍꯧꯔꯦ ꯏꯕꯨꯡꯉꯣ ꯂꯦꯝꯐꯣ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯦꯡꯒꯣꯟꯅꯔꯒ ꯆꯠꯈꯤ ꯋꯥꯡꯂꯦꯟꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯛꯇꯥꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕꯒ ꯃꯥꯟꯗ꯭ꯔꯥ ꯂꯦꯡꯒ ꯀꯣꯟꯅꯔꯗꯅ ꯋꯥꯡꯂꯦꯟꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯃꯥꯡꯒꯣꯜꯗꯒꯤ ꯇꯣꯝꯕꯅ ꯍꯥꯏ ꯑꯇꯣꯝꯕ ꯅꯌꯥꯝꯕꯗꯣ ꯎꯔꯝꯕ꯭ꯔꯣ ꯅꯪꯕꯣ ꯀꯗꯥꯏꯗꯩꯅꯣꯗ ꯄꯥꯕ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯑꯩꯉꯣꯟꯗ ꯍꯪꯉꯛꯀꯅꯣ ꯃꯥꯗꯤ ꯏꯅꯦ ꯁꯈꯤꯒꯤ ꯌꯨ ꯌꯣꯟꯁꯪꯗ ꯌꯦꯡꯉꯨꯗꯧꯕ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕꯁꯦ ꯉꯔꯥꯡꯅ ꯑꯍꯤꯡꯗ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯔꯝꯕꯅꯤꯅꯦ ꯑꯗꯨ ꯍꯪꯒꯦ ꯇꯧꯕꯅꯤꯅꯦ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯄꯥꯕ ꯑꯣ ꯌꯨ ꯉꯥꯎꯔꯒ ꯉꯥꯡꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣꯗꯣ ꯈꯪꯍꯧꯗ꯭ꯔꯕ ꯑꯗꯨꯅꯅꯤ ꯍꯪꯒꯦ ꯍꯥꯏꯔꯤꯁꯦ ꯄꯥꯕ ꯇꯥꯆꯧꯗꯤ ꯂꯥꯛꯑꯦ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯐꯖꯔꯦꯅꯦ ꯁꯤꯗꯤ ꯁꯅꯥꯍꯜ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯍꯥꯏꯗꯅ ꯆꯪꯂꯛꯏ ꯇꯣꯝꯕꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯌꯨꯔꯥꯏ ꯆꯨꯕ ꯏꯆꯥ ꯍꯟꯖꯤꯜꯂꯛꯑꯦꯗꯅ ꯂꯥꯎ ꯏꯄꯥꯒꯤ ꯆꯩꯁꯨꯁꯤꯅ ꯑꯝꯇ ꯁꯥꯟꯊꯒꯦ ꯂꯥꯎ ꯁꯅꯥꯍꯜ ꯃꯔꯣꯜꯒ ꯏꯐꯥꯏ ꯐꯥꯏꯈꯩ ꯄꯥꯕ ꯈꯨꯠꯅ ꯅꯥꯟꯊꯕꯤꯒꯦꯗꯤ ꯍꯥꯏꯗꯗꯅ ꯆꯩꯁꯨꯅ ꯅꯥꯟꯊꯕꯤꯒꯦ ꯍꯥꯏꯁꯤꯕꯨ ꯅꯆꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯩꯔꯣ ꯄꯥꯕ ꯃꯥꯅꯤ ꯏꯄꯥꯅꯤ ꯏꯆꯥꯁꯤ ꯅꯨꯡꯁꯤꯃꯟꯕꯩꯅꯤ ꯆꯩꯁꯨꯁꯤꯅ ꯅꯥꯟꯊꯒꯦ ꯍꯥꯏꯔꯤꯁꯤ ꯏꯆꯥꯃꯨꯛ ꯅꯨꯡꯁꯤꯕ ꯂꯩꯄꯣꯟꯇꯦꯅꯦ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯏꯆꯥꯅꯤ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯈꯩ ꯌꯨ ꯊꯛꯇꯅ ꯂꯩꯕ ꯉꯝꯕ ꯏꯆꯥꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣꯅꯦ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯑꯗꯨ ꯄꯥꯕ ꯑꯩꯈꯣꯏ ꯆꯥꯛꯀ ꯂꯣꯏꯔꯕꯣ ꯀꯩ ꯍꯦꯟꯖꯥꯡꯒ ꯊꯣꯡꯒꯦ ꯑꯩꯗꯤ ꯂꯐꯨꯒ ꯏꯔꯣꯟꯕ꯭ꯔꯕ ꯑꯩꯈꯣꯏ ꯄꯥꯕꯅ ꯂꯐꯨ ꯏꯔꯣꯟꯕꯗꯣ ꯍꯥꯎꯕꯅꯤꯗ ꯅꯆꯥꯁꯦ ꯈꯪꯆꯥ ꯍꯦꯛ ꯆꯥꯅꯤꯡꯉꯛꯄ ꯑꯣ ꯏꯆꯥꯁꯤ ꯏꯄꯥꯅ ꯂꯐꯨ ꯏꯔꯣꯟꯕꯗꯣ ꯈꯪꯆꯥ ꯆꯥꯅꯤꯡꯉꯛꯑꯦꯕ ꯑꯧ ꯄꯥꯕ ꯄꯥꯕꯒꯤ ꯈꯨꯠꯆꯥꯎꯗꯨꯅ ꯐꯖꯅ ꯅꯩꯔꯒ ꯂꯣꯟꯕ ꯏꯔꯣꯟꯕꯗꯣ ꯑꯗꯨ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯄꯥꯕ ꯑꯣ ꯏꯆꯥꯁꯤ ꯏꯔꯣꯟꯕꯗꯣ ꯌꯥꯝ ꯆꯥꯅꯤꯡꯉꯕ ꯑꯧ ꯄꯥꯕ ꯁꯛꯇꯥꯁꯤꯒ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯦꯒ ꯀꯥꯏꯗꯅ ꯏꯔꯣꯟꯕꯗꯣ ꯅꯩꯗ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯅꯩꯔꯁꯤꯔꯣ ꯍꯩ ꯑꯄꯪ ꯌꯨꯔꯥꯏ ꯆꯨꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯉꯣꯟꯗ ꯉꯥꯡꯉꯤꯁꯤ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯃꯥꯜꯂꯦꯅꯦ ꯍꯩ ꯒꯙꯥ ꯌꯨ ꯊꯛꯄ ꯈꯛꯅꯤꯅꯦ ꯅꯪꯅ ꯍꯩꯔꯤꯁꯦ ꯃꯤꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯗꯤ ꯅꯪ ꯂꯧꯁꯤꯟꯕ ꯉꯝꯗꯦꯕ ꯅꯠꯇ꯭ꯔꯥ ꯄꯥꯕ ꯅꯆꯥ ꯒ꯭ꯌꯥꯟ ꯂꯣꯏ ꯇꯥꯏ ꯀꯩꯗꯧꯔꯒꯦ ꯅꯆꯥꯁꯦ ꯒ꯭ꯌꯥꯅꯦꯁꯣꯔꯅꯦ ꯒ꯭ꯌꯥꯅꯦꯁꯣꯔ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯄ꯭ꯔꯞ ꯂꯥꯎ ꯋꯥ ꯍꯪꯒꯦ ꯂꯥꯎ ꯑꯗꯥꯏꯗ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ ꯇꯥꯛꯄꯤꯌꯨꯗꯣ ꯄꯟꯊꯧ ꯄꯣꯛꯄ ꯄꯟꯊꯧꯗꯣ ꯀꯅꯥꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕꯒꯦ ꯅꯆꯥ ꯁꯥꯃꯨ ꯄꯥꯡꯒꯜ ꯆꯥꯎꯔꯤ ꯌꯦꯋꯥ ꯐꯤꯒꯦ ꯁꯤꯡꯕꯤꯌꯨꯗꯣ ꯄꯟꯊꯧ ꯄꯣꯛꯄ ꯍꯣꯏꯅꯦ ꯏꯆꯥꯒꯤ ꯁꯥꯃꯨ ꯄꯥꯡꯒꯜ ꯆꯥꯎꯔꯛꯄꯩꯔ ꯀꯩꯅꯣ ꯏꯄꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 10 ꯃꯥꯡꯉꯤꯁꯦ ꯑꯁ ꯏꯀꯥꯏꯍꯦ ꯑꯩꯅ ꯅꯠꯇꯦ ꯄꯥꯕ ꯑꯇꯣꯝꯕꯅ ꯑꯣꯏꯔꯝꯅꯤ ꯋꯥꯡꯂꯦꯟ ꯃꯌꯥꯝꯕꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯏ ꯀꯩꯕ ꯇꯥꯆꯧ ꯌꯥꯔꯦ ꯀꯅꯥꯅ ꯂꯧꯊꯣꯛꯏꯅꯣꯗꯣ ꯏꯄꯥ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏ ꯁꯤꯗ ꯂꯥꯎ ꯅꯪꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯣꯏꯅꯦ ꯑꯩ ꯑꯗꯨ ꯄꯥꯕꯗ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯁ ꯄꯥꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯕꯨꯠ ꯊꯣꯛꯑꯦ ꯄꯥꯕ
ꯑꯩ ꯉꯔꯥꯡ ꯅꯤꯁꯥ ꯂꯣꯏ ꯍꯜꯂꯦꯕꯨ ꯄꯥꯕ ꯇꯥꯅꯤꯡꯗꯦꯗ ꯇꯥꯆꯧ ꯌꯨ ꯇꯞ ꯇꯥꯏ ꯊꯛꯆꯤꯜꯂꯒ ꯕꯨꯠ ꯊꯣꯛꯑꯦ ꯀꯥꯏ ꯀꯥꯏꯗꯩ ꯕꯨꯠꯅꯣ ꯌꯨ ꯉꯧꯕꯒꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯑꯁꯦꯡꯕꯅꯦꯃꯤ ꯅꯪꯕꯨ ꯊꯣꯛꯏꯀꯣ ꯑꯁꯦꯡꯕ ꯕꯨꯠ ꯊꯣꯛꯏ ꯑꯩ ꯌꯨꯒꯤ ꯅꯤꯁꯥꯗ ꯎꯕ ꯅꯠꯇꯦꯕ ꯑꯩ ꯐꯖꯅ ꯎꯍꯧꯋꯦꯕ ꯆꯨꯝꯃꯝꯒꯅꯤ ꯅꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯕꯅꯤ ꯑꯅꯥ ꯑꯌꯦꯛꯅ ꯇꯣꯏꯁꯤꯜꯂꯛꯄꯅꯤ ꯑꯗꯩ ꯃꯤꯁꯤ ꯃꯤꯅꯥꯁꯤꯁꯨ ꯍꯟꯗꯛꯅ ꯍꯦꯜꯂꯤꯅꯦ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯦ ꯁꯤꯅꯕ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯔꯕꯅꯤ ꯑꯗꯨꯅ ꯏꯄꯥꯒꯤ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯈꯣꯏ ꯊꯦꯡꯅ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯀꯅꯨ ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯦ ꯉꯔꯥꯡꯒꯤꯗꯨꯗꯩ ꯇꯥꯏ ꯑꯗꯨꯅꯅꯤ ꯅꯈꯣꯡꯗꯣ ꯆꯨꯝꯅ ꯂꯦꯞꯇ꯭ꯔꯤꯗꯣ ꯋꯥꯡꯂꯦꯟꯅ ꯑꯗꯣ ꯄꯥꯕ ꯃꯌꯥꯝꯅ ꯕꯨꯠ ꯀꯤꯅꯔꯤꯁꯤꯕꯨ ꯕꯨꯠꯁꯤꯕꯨ ꯌꯥꯝ ꯁꯥꯊꯤꯕ꯭ꯔꯣ ꯕꯨꯇꯥꯅ ꯄꯨꯔꯦꯗꯨꯅꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯕꯨꯠꯀꯥꯁꯦ ꯀꯤꯔꯛꯇꯦ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯅ ꯕꯨꯠꯁꯦ ꯐꯥꯔꯒ ꯍꯨꯔꯥꯟꯕꯒ ꯆꯠꯍꯜꯂꯝꯃꯤ ꯄꯣꯠꯅꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯕꯨꯠ ꯊꯣꯛꯑꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯄꯣꯠ ꯆꯩ ꯑꯣꯏꯅ ꯃꯥꯡꯒꯗ꯭ꯔꯅ ꯄꯥꯈꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯇꯧꯅꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯕꯨꯠꯁꯤꯡꯁꯤꯗꯤ ꯁꯥꯊꯤꯔꯝꯃꯅꯤ ꯂꯩꯀꯥꯏ ꯃꯧ ꯅꯍꯥ ꯑꯃ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯂꯩꯕ꯭ꯔꯣ ꯀꯨꯟꯖꯣꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯑꯣꯖꯥ ꯑꯩꯈꯣꯏꯗꯃꯛꯇ ꯆꯠꯁꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯂꯥꯏ ꯑꯣꯛꯅꯔ ꯃꯥꯜꯂꯦ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ ꯍꯣꯏ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯈꯣꯀꯣ ꯑꯩ ꯏꯃꯨꯡꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯊꯣꯛꯈꯤꯒꯦ ꯍꯣꯏ ꯑꯣꯖꯥ ꯀꯨꯟꯖꯣ ꯏꯃꯨꯡꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯊꯣꯛꯂꯛꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯀꯨꯟꯖꯣꯗꯨ ꯃꯦꯝꯆꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯀꯨꯟꯖꯣ ꯎꯕꯗ ꯃꯁꯥꯗꯨ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤ ꯕꯣꯏꯅꯥꯎꯅ ꯅꯪ ꯆꯪꯒꯅꯨ ꯀꯨꯟꯖꯣ ꯑꯉꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯒ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯒ ꯄꯨꯔꯛꯎ ꯑꯉꯥꯡꯁꯤ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯤ ꯍꯣꯏ ꯑꯣꯖꯥ ꯅꯪ ꯆꯪꯒꯅꯨ ꯍꯥꯏꯕꯅꯦ ꯏꯃꯥ ꯃꯁꯤ ꯑꯃꯥꯏꯕꯁꯤ ꯇꯥꯟꯊꯣꯛꯈꯣ ꯑꯣꯖꯥ ꯁꯤꯗ ꯂꯩꯖꯔꯤ ꯀꯨꯟꯖꯣ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯗꯨ ꯄꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯀꯥꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯁꯤꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕꯗꯤ ꯆꯠꯂꯨ ꯅꯍꯟꯐꯝꯗ ꯍꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯇꯥꯏꯔꯦꯟꯁꯤꯅ ꯅꯪ ꯁꯥꯟꯊꯔꯛꯀꯅꯤ ꯑꯩ ꯍꯜꯂꯣꯏ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯤ ꯐꯥꯎ ꯑꯩ ꯍꯜꯂꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯅꯦ ꯑꯩꯅ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯄꯣꯠꯁꯛꯇꯤ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯑꯉꯥꯡꯁꯤꯡꯒꯤ ꯊꯋꯥꯏ ꯄꯨꯗꯨꯅ ꯆꯠꯀꯦ ꯃꯁꯤ ꯌꯥꯔꯕꯗꯤ ꯑꯩ ꯆꯠꯀꯦ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯂꯣꯏ ꯀꯨꯟꯖꯣ ꯇꯥꯏꯔꯦꯟ ꯑꯗꯨꯅ ꯐꯠ ꯀꯟꯁꯤꯜꯂꯤ ꯑꯗꯨ ꯌꯥꯗꯦ ꯑꯗꯨ ꯅꯠꯇꯕ ꯍꯥꯏꯌꯨ ꯑꯗꯨ ꯀꯜꯂꯛꯀꯅꯨ ꯅꯥꯏꯌꯦ ꯀꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯦ ꯑꯇꯣꯞꯄ ꯍꯥꯏꯌꯨꯅꯦ ꯑꯩꯃ ꯑꯩ ꯍꯥꯏꯔꯒꯦ ꯏ ꯊꯣꯛꯄ ꯖꯤꯕ ꯑꯃ ꯄꯤꯌꯨ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯔꯗꯤ ꯅꯪ ꯇꯥꯏꯔꯦꯟꯁꯦ ꯆꯥꯈꯤꯗ꯭ꯔꯥ ꯏꯕꯦꯝꯃ ꯏ ꯊꯣꯛꯄ ꯖꯤꯕꯁꯤꯕꯨ ꯅꯣꯏꯒꯤ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ ꯏ ꯊꯣꯛꯄ ꯖꯤꯕ ꯍꯥꯏꯔꯤꯁꯤꯕꯨ ꯌꯦꯟ ꯉꯥꯅꯨ ꯑꯣꯏꯔꯁꯨ ꯌꯥꯏꯗ ꯂꯩꯌꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯗꯨ ꯑꯃ ꯆꯥꯛꯊꯥꯛ ꯇꯝꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯜꯂꯨ ꯌꯥꯔꯔꯣꯏ ꯀꯨꯟꯖꯣꯅ ꯉꯥꯅꯨ ꯑꯃ ꯂꯥꯏꯗꯨꯒꯤ ꯆꯥꯛꯊꯥꯛ ꯇꯝꯂꯝꯃꯤ ꯂꯥꯏ ꯑꯗꯨꯁꯨ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯑꯗꯨ ꯐꯪꯂꯕꯅꯤꯅ ꯕꯣꯏꯅꯥꯎꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯈꯤ ꯂꯥꯏ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯣꯏꯅꯥꯎꯗꯨ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯔꯛꯏ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯐꯔꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯗꯣ ꯃꯁꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯊꯣꯛꯈꯤꯅꯕ ꯇꯧꯔꯒꯦ ꯃꯦꯝꯆꯥꯒꯤ ꯃꯅꯦꯝ ꯁꯈꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯗꯈꯤꯅꯥꯁꯤ ꯃꯇꯪ ꯄꯥꯏꯕꯤꯀꯣ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯣꯖꯥ ꯌꯥꯔꯦꯗ ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯊꯣꯛꯑꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯒ ꯂꯝꯄꯥꯛ ꯃꯆꯥ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯋꯥꯡꯂꯦꯟꯅ ꯅꯣꯏꯕꯨ ꯍꯟꯗꯛ ꯄꯥꯎ ꯑꯃ ꯇꯥꯕ꯭ꯔꯣ ꯀꯦꯡꯕꯅ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯋꯥꯡꯂꯦꯟꯅ ꯈꯣꯏꯈꯨꯜꯁꯦ ꯍꯟꯗꯛ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯁꯦ ꯇꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯁꯨ ꯕꯨꯠ ꯑꯃ ꯐꯥꯁꯤꯔꯣ ꯂꯦꯝꯐꯨꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯒ ꯀꯔꯤ ꯕꯨꯠ ꯐꯥꯁꯦꯕ ꯉꯝꯃꯣꯏ ꯅꯇꯣꯝꯇ ꯐꯥꯔꯨꯁꯨ ꯑꯩꯗꯤ ꯉꯝꯃꯣꯏ ꯀꯦꯡꯕꯅ ꯍꯣꯏꯅꯦ ꯕꯨꯠꯄꯨ ꯐꯥꯁꯤ ꯅꯨꯄꯤꯁꯨ ꯅꯠꯇꯅ ꯖꯨꯠ ꯆꯥꯗꯕ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯕꯗꯅꯦ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯕꯨꯠꯁꯤꯡꯁꯦ ꯐꯥꯔꯒ ꯍꯨꯔꯥꯟꯕꯒ ꯆꯠꯍꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯕꯨꯠ ꯑꯃ ꯐꯥꯔꯒ ꯍꯨꯔꯥꯟꯕ ꯊꯥꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯄꯁꯤꯡꯗꯨ ꯌꯣꯜꯂꯗꯤ ꯑꯩꯈꯣꯏ ꯋꯥꯗꯅ ꯁꯦꯜ ꯐꯪꯉꯤꯗꯅ
ꯂꯦꯝꯐꯨꯅ ꯆꯠꯂꯣꯗ ꯕꯨꯠꯇꯕꯨ ꯍꯨꯔꯥꯟꯕ ꯊꯥꯁꯤ ꯃꯁꯛꯇꯨ ꯎꯕꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯈꯪꯗꯅ ꯁꯤꯅꯤꯅꯦ ꯀꯦꯡꯕꯅ ꯕꯨꯠ ꯍꯥꯏꯕꯁꯤꯗꯤ ꯊꯋꯥꯏꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ ꯀꯣꯟꯖꯤꯜꯂꯒ ꯐꯥꯒꯦꯁꯨ ꯃꯣꯏꯗꯤ ꯊꯋꯥꯏꯅꯤꯅ ꯃꯥꯡꯈꯤꯅꯦ ꯋꯥꯡꯂꯦꯟꯅ ꯑꯄꯪꯁꯥ ꯕꯨꯠꯄꯨ ꯀꯣꯟꯖꯤꯜꯂꯒ ꯐꯥ ꯌꯥꯕ꯭ꯔꯣ ꯂꯩꯋꯥ ꯇꯧꯔꯒ ꯐꯥꯗꯧꯕ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗꯒꯤ ꯂꯩꯋꯥ ꯃꯥꯏꯕꯁꯨ ꯅꯠꯇꯅ ꯂꯥꯏꯔꯤꯛꯇꯒꯤ ꯄꯥꯔꯒ ꯀꯧꯗꯧꯕꯅꯤ ꯑꯗꯨꯕꯣꯕ ꯀꯥꯏꯗꯩ ꯂꯥꯏꯔꯤꯛꯅꯣ ꯑꯩꯈꯣꯏꯅꯕꯨ ꯑꯗꯨꯒꯤꯕꯨ ꯃꯥꯃ ꯀꯨꯟꯖꯣꯗ ꯂꯩꯔꯝꯃꯤ ꯃꯉꯣꯟꯗꯒꯤ ꯂꯣꯟꯅ ꯂꯧꯊꯣꯛꯂꯨꯁꯦ ꯍꯥꯏꯕ ꯑꯁ ꯑꯣꯏꯔꯣꯏꯗꯕ ꯂꯥꯏꯔꯤꯛꯇꯣ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯃꯁꯛ ꯈꯪꯉꯣꯏ ꯑꯗꯩ ꯑꯃꯥꯏꯕꯒꯤ ꯌꯨꯝꯗꯕꯨ ꯍꯨꯔꯥꯟꯕ ꯆꯪꯁꯦ ꯍꯥꯏꯁꯤꯕꯨ ꯑꯃꯨꯛ ꯂꯩꯋꯥ ꯇꯧꯔꯛꯑꯗꯤꯅꯦ ꯑꯔꯦꯝꯕꯗ ꯆꯤꯡꯊꯦꯛꯇꯅ ꯁꯤꯅꯤ ꯑꯁ ꯆꯠꯁꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯀꯨꯟꯖꯣꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯨꯟꯖꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯆꯠꯈꯤ ꯋꯥꯡꯂꯦꯟꯅ ꯂꯥꯎꯋꯦ ꯆꯠꯈ꯭ꯔꯦ ꯆꯪꯍꯧꯔꯁꯤ ꯂꯦꯝꯐꯨꯅ ꯑꯁ ꯑꯩꯕꯨ ꯀꯤꯈ꯭ꯔꯦꯗꯀꯣ ꯅꯣꯏ ꯇꯧꯔꯤꯁꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯂꯦꯝꯐꯨꯅ ꯁꯤ ꯊꯣꯡ ꯂꯣꯜꯂꯤꯁꯦ ꯀꯃꯥꯏ ꯆꯪꯗꯣꯏꯅꯣ ꯀꯦꯡꯕꯅ ꯃꯃꯥꯡ ꯊꯣꯡꯗꯤ ꯂꯣꯜꯂꯤ ꯃꯅꯤꯡꯗ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯋꯥꯡꯂꯦꯟꯅ ꯁꯤꯁꯨ ꯂꯣꯜꯂꯤꯅꯤ ꯀꯦꯡꯕꯅ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯌꯦꯡꯁꯤꯔꯣ ꯌꯦꯡꯁꯤ ꯀꯦꯡꯕꯅ ꯊꯣꯡ ꯑꯗꯨ ꯏꯟꯗꯨꯅ ꯌꯦꯡꯉꯤ ꯊꯣꯡ ꯑꯗꯨ ꯄꯣꯅꯥ ꯄꯥꯜꯂꯝꯗꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯏꯜꯂꯨꯕꯗ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯇꯣꯔꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯨꯟꯖꯣꯒꯤ ꯂꯥꯏꯔꯤꯛ ꯊꯝꯕ ꯃꯐꯝꯗꯨ ꯀꯣꯏꯊꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯀꯨꯟꯖꯣꯒꯤ ꯐꯃꯨꯡ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯎꯄꯨ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯊꯦꯡꯅꯔꯤ ꯋꯥꯡꯂꯦꯟꯅ ꯁꯤꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯑꯃꯃꯝ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯀꯧꯕ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯊꯦꯡꯅꯔꯤ ꯀꯦꯡꯕꯅ ꯁꯤ ꯑꯣꯏꯖꯥꯠꯂꯣ ꯕꯨꯠ ꯀꯧꯅꯕ ꯂꯥꯏꯔꯤꯛꯇꯣ ꯋꯥꯡꯂꯦꯟꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯌꯦꯞꯁꯤꯜꯂꯣ ꯀꯦꯡꯕꯅ ꯁꯤꯗꯒꯤ ꯂꯥꯏꯔꯣꯟ ꯑꯃ ꯍꯦꯛꯇ ꯐꯥꯖꯤꯜꯂꯨ ꯂꯥꯏꯔꯤꯛ ꯄꯨꯔꯗꯤ ꯈꯪꯈꯤꯅꯤ ꯑꯗꯣ ꯃꯈꯣꯟ ꯊꯣꯛꯇꯕꯤ ꯄꯥꯎꯀꯣ ꯋꯥꯡꯂꯦꯟꯅ ꯂꯥꯏꯔꯣꯟ ꯑꯃ ꯃꯄꯨꯛꯅꯤꯡꯗ ꯄꯥꯁꯤꯟꯈꯤ ꯂꯣꯏꯔꯦ ꯊꯅꯝꯃꯁꯤ ꯐꯪꯉꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯃꯥꯃ ꯀꯨꯟꯖꯣꯃꯨꯛ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯐꯖꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕ ꯃꯥꯟꯗꯅꯕ ꯃꯑꯣꯡꯗ ꯁꯦꯝꯂꯝꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯀꯦ ꯇꯧꯕꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯨꯟꯖꯣ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯀꯦꯡꯕꯅ ꯃꯥꯃ ꯀꯨꯟꯖꯣꯁꯤꯗꯤ ꯊꯣꯡꯒꯥꯜꯗꯩ ꯆꯪꯂꯦ ꯀꯃꯥꯏ ꯇꯧꯅꯤ ꯂꯦꯝꯐꯨꯗꯨ ꯄꯦꯔꯤ ꯑꯩꯅ ꯅꯣꯏ ꯌꯥꯔꯣꯏ ꯍꯥꯏꯗ꯭ꯔꯣ ꯀꯩ ꯁꯥꯔꯒꯦꯕ ꯍꯨꯔꯥꯟꯅꯤꯡ ꯈꯣꯠꯇꯅ ꯑꯃꯥꯏꯕꯩ ꯄꯣꯠꯇꯣ ꯐꯖꯅꯅꯤ ꯀꯦꯡꯕꯅ ꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯦꯡꯅꯤꯡꯗꯦ ꯇꯨ ꯑꯁꯣꯝꯗ ꯈꯣꯡꯕꯥꯟ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯀꯥꯜꯂꯒ ꯆꯦꯟꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯡꯂꯦꯟ ꯈꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯗ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯂꯦꯝꯐꯨꯅ ꯑꯩꯗꯤ ꯀꯤꯀꯣ ꯅꯣꯏ ꯇꯧꯔꯤꯁꯦ ꯀꯦꯡꯕꯅ ꯃꯈꯣꯜ ꯑꯗꯨ ꯄꯤꯛꯊꯔꯒ ꯍꯥꯏꯔꯛꯏ ꯑꯩ ꯆꯟꯗꯥꯟ ꯋꯥꯗꯨ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯃꯤ ꯂꯣꯏ ꯇꯥꯔꯅꯤ ꯋꯥꯡꯂꯦꯟꯅ ꯅꯣꯏꯕꯥꯅꯤꯃꯨꯛ ꯍꯧꯔꯕ ꯌꯥꯔꯦ ꯃꯩꯔꯥꯗꯨ ꯁꯤꯗ ꯄꯤꯔꯣ ꯂꯦꯝꯐꯨꯅ ꯁꯦꯝꯕꯕꯨ ꯍꯩꯖꯕ꯭ꯔꯣ ꯅꯪ ꯍꯩ ꯀꯩꯅꯣ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯑꯣꯡꯗ ꯃꯩꯔꯥꯁꯤꯡꯁꯦ ꯊꯥꯟꯗꯣꯏꯅꯤ ꯑꯣ ꯇꯧꯔꯣ ꯑꯩꯗꯨꯅ ꯇꯨꯡꯗ ꯂꯩꯒꯦ ꯀꯦꯡꯕꯅ ꯁꯠ ꯁꯦꯝꯃꯨꯅꯦ ꯃꯇꯝꯁꯤ ꯊꯦꯡꯉꯕꯅꯤ ꯀꯂꯥꯞꯅ ꯃꯔꯣꯜ ꯑꯃ ꯅꯤꯛꯄꯅꯤ ꯋꯥꯡꯂꯦꯟꯅ ꯃꯩꯔꯥꯁꯤꯡꯗꯨ ꯁꯦꯝꯂꯒ ꯃꯀꯣꯛꯇꯨ ꯀꯣꯒꯦꯠꯀ ꯌꯦꯠꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯅꯤꯗꯨ ꯀꯥꯔꯟ ꯆꯟꯗꯨꯅ ꯐꯝꯃꯤ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯑꯃꯥꯏꯕꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕꯒꯤ ꯃꯑꯣꯡꯗꯒ ꯂꯩ ꯋꯥꯡꯂꯦꯟꯅ ꯅꯕꯥꯅꯤ ꯐꯖꯅ ꯂꯩ ꯑꯩ ꯕꯨꯠ ꯀꯧꯔꯒꯦ ꯈꯨꯕꯥꯛꯀꯗꯣ ꯑꯍꯨꯝꯂꯛꯀ ꯐꯨꯔꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯒ ꯉꯁꯥꯏꯒꯤꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯂꯦꯝꯐꯨꯅ ꯂꯣꯏꯔꯦ ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯄꯅꯤ ꯑꯃꯨꯛ ꯀꯥꯎꯈ꯭ꯔꯕꯣ ꯑꯣ ꯅꯤꯡꯁꯤꯡꯉꯤ ꯀꯛꯀ ꯃꯨꯂꯥ ꯂꯨꯀꯣꯛꯄꯤ ꯇꯨꯝꯕ ꯂꯩꯀꯥꯗ ꯁꯝꯂꯥꯡ ꯃꯔꯨ ꯍꯨꯟꯗꯕꯤꯌꯨ ꯃꯤꯠ ꯇꯔꯪ ꯅꯥ ꯇꯔꯪ ꯐꯥꯎꯅ ꯁꯛꯐꯥꯡꯅꯔꯣ ꯏꯃꯤꯂꯥꯏ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯑꯗꯨ ꯍꯦꯛ ꯁꯣꯟꯕꯒ ꯃꯩꯔꯥꯁꯤꯡꯗꯨ ꯃꯨꯠꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯔꯨ ꯀꯣꯛꯄꯤ ꯕꯨꯠ ꯑꯃ ꯆꯣꯡꯊꯣꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯈꯪꯅ ꯍꯣꯏꯃ ꯕꯨꯠ ꯑꯇꯥꯡꯕꯤꯁꯨ ꯈꯪꯅ ꯏꯃꯥ ꯈꯪꯉꯤꯍꯦ ꯀꯩꯅꯣꯍꯦ ꯅꯣꯏꯅ ꯀꯧꯈꯩꯁꯨ ꯀꯧꯔꯒ ꯑꯃꯨꯛ ꯈꯪꯉꯤꯗꯨꯕꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ
ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯃꯁꯝ ꯑꯃꯠꯇ ꯍꯧꯗꯕꯗꯨ ꯎꯕꯗ ꯂꯦꯝꯐꯨꯅ ꯀꯩꯅꯣ ꯁꯤꯗꯤ ꯃꯀꯣꯛꯁꯦ ꯏꯇꯥꯡ ꯇꯥꯡꯉꯤ ꯋꯥꯡꯂꯦꯟꯅ ꯀꯩ ꯕꯨꯠꯅꯣ ꯁꯤꯕꯣ ꯃꯁꯝ ꯑꯝꯇ ꯍꯧꯗꯤ ꯕꯨꯠꯂꯣ ꯅꯠꯇ꯭ꯔꯒ ꯌꯣꯡꯆꯥꯛꯀꯤ ꯀꯛꯁꯤꯔꯣ ꯀꯔꯤ ꯅꯣꯏꯒꯤꯁꯦ ꯑꯩ ꯅꯣꯛꯅꯒꯦꯅ ꯀꯧꯔꯤꯔꯥ ꯍꯥ ꯅꯣꯏ ꯍꯥꯠꯇꯣꯛꯎꯔꯥ ꯍꯥ ꯆꯥꯔꯒꯦꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯃꯈꯨꯠꯀ ꯊꯥꯡꯒꯠꯂꯒ ꯃꯌꯥ ꯀꯥꯊꯣꯔꯛꯏ ꯂꯦꯝꯐꯨꯅ ꯆꯠꯔꯍꯦ ꯕꯨꯠꯅꯤ ꯀꯥꯏꯅ ꯇꯥꯡꯈꯩ ꯀꯤꯍꯜꯂꯤꯅꯤ ꯀꯥꯏꯅ ꯁꯛꯁꯤꯒ ꯀꯛꯁꯤ ꯍꯦꯛ ꯃꯥꯟꯈꯩ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯀꯩꯅꯣ ꯑꯩꯕꯨ ꯌꯥꯝ ꯊꯤꯔꯕ꯭ꯔꯣ ꯀꯦꯡꯕꯅ ꯇꯥꯅꯤꯡꯗꯦꯍꯦ ꯕꯨꯠ ꯅꯪꯅ ꯌꯥꯝ ꯊꯤꯔꯕ ꯀꯥꯏꯅ ꯋꯥꯡꯂꯦꯟꯅ ꯌꯥꯔꯦꯍꯦ ꯕꯨꯠꯅꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯨꯠꯅꯣ ꯁꯤꯕꯣ ꯍꯩ ꯊꯋꯥꯏ ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯀꯔꯤ ꯀꯧꯏ ꯃꯄꯨꯏꯕꯨꯡꯉꯣ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯑꯇꯥꯡꯕꯤ ꯍꯥꯏꯅꯕꯨ ꯀꯧꯖꯩꯗꯣ ꯀꯔꯤ ꯑꯇꯥꯡꯕꯤ ꯐꯅꯕꯨ ꯆꯥꯅꯔꯤꯅꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯅꯤ ꯁꯣꯏꯔꯦ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯔꯕꯅꯤ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯕꯨꯠ ꯑꯇꯥꯡꯕꯤꯅ ꯃꯄꯨꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯄꯨꯝꯕ ꯌꯥꯖꯒꯦ ꯑꯗꯨꯕꯨ ꯅꯅꯥꯏꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏ ꯊꯣꯛꯄ ꯖꯤꯕ ꯑꯃꯃꯝꯇꯪꯗꯤ ꯆꯥꯛꯊꯥꯛ ꯇꯝꯕꯤꯌꯨ ꯀꯔꯤ ꯏ ꯊꯣꯛꯄ ꯖꯤꯕ ꯀꯥꯏꯅ ꯑꯩ ꯐꯥꯎ ꯆꯥꯗꯕ ꯀꯨꯏꯔꯦ ꯅꯪꯒꯤ ꯑꯩꯅ ꯅꯣꯡꯃꯒꯤ ꯆꯥꯛꯇꯨꯝ 3 ꯆꯥꯛꯊꯛꯂꯝꯒꯅꯤ ꯃꯗꯨ ꯆꯥꯒꯗꯕꯅꯤ ꯆꯥꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯃꯩꯊꯛꯇ ꯉꯧꯒꯅꯤ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯀꯤꯅ ꯃꯄꯨꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯖꯒꯦ ꯑꯩꯕꯨ ꯃꯩꯊꯛꯇ ꯉꯧꯕꯤꯒꯅꯨ ꯐꯔꯦ ꯑꯩꯅ ꯅꯪꯒꯤ ꯌꯥꯊꯪ ꯄꯤꯔꯝꯗꯥꯏ ꯃꯇꯝꯗ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯛꯀꯅꯤ ꯃꯗꯨꯗ ꯅꯪ ꯂꯥꯛꯀꯗꯕꯅꯤ ꯉꯁꯤꯒꯤꯗꯤ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯀꯔꯤꯅꯣ ꯃꯄꯨꯏꯕꯨꯡꯉꯣ ꯅꯅꯥꯏꯕꯨ ꯀꯧꯕꯤꯔꯒ ꯀꯔꯤꯁꯨ ꯄꯤꯖꯕꯤꯔꯔꯣꯏꯗ꯭ꯔꯣ ꯆꯠꯂꯣꯍꯦ ꯁꯤ ꯕꯨꯠꯁꯤꯗꯤ ꯃꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯏꯅꯦ ꯅꯪꯒꯤ ꯑꯩꯅ ꯁꯤꯟꯊꯥ ꯄꯤꯔꯀꯥꯟꯗ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯇꯝꯒꯅꯤ ꯆꯠꯂꯣ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯐꯅꯤ ꯃꯄꯨꯏꯕꯨꯡꯉꯣ ꯑꯩꯒꯤ ꯃꯄꯨꯁꯤꯗꯤ ꯌꯥꯝ ꯂꯤꯛꯏꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯃꯥꯡꯈꯤ ꯂꯦꯝꯐꯨꯅ ꯀꯩ ꯕꯨꯠꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯁꯛꯇꯣ ꯎꯕꯗ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯏꯅꯦ ꯀꯦꯡꯕꯅ ꯑꯃꯨꯛ ꯅꯪꯗꯤ ꯐꯅꯕꯨ ꯍꯩꯔꯝꯃꯤꯅꯦ ꯏꯁ ꯃꯩꯊꯛꯇ ꯉꯧꯅꯤ ꯀꯥꯏꯅ ꯅꯠꯇꯦ ꯀꯔꯝꯕ ꯃꯩꯗꯅꯣ ꯅꯪꯅ ꯉꯧꯗꯣꯏꯗꯨꯕꯣ ꯍꯤꯍꯤ ꯑꯩ ꯍꯥꯏꯔꯦꯗꯅ ꯀꯗꯔꯒꯤ ꯋꯥꯗꯤ ꯑꯗꯣ ꯆꯪꯉꯁꯤ ꯀꯂꯥꯝ ꯅꯤꯛꯑꯦꯕ ꯑꯥꯏ ꯁꯛꯁꯤꯒ ꯀꯤꯗꯕꯒ ꯃꯥꯜꯂꯤ ꯆꯠꯂꯣꯍꯦ ꯍꯧꯖꯤꯛꯀꯤ ꯕꯨꯠꯇꯨꯗ ꯅꯪꯅ ꯀꯤꯔꯤꯕ ꯀꯤꯒꯟꯈ꯭ꯔꯕ ꯑꯩ ꯐꯥꯎ ꯀꯤꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜ ꯑꯗꯨꯗ ꯑꯉꯥꯡ ꯅꯥꯎꯄꯨꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯇꯕꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯃꯆꯤ ꯃꯆꯤꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯀꯃꯥꯏꯅ ꯂꯩꯇ꯭ꯔꯤꯕꯅꯣ ꯑꯗꯨꯕꯨ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝꯁꯨ ꯐꯅꯌꯥꯝ ꯋꯥꯠꯂꯝꯈꯤꯅꯤꯗ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯍꯣꯏꯅꯦ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯁꯨ ꯈꯠꯅ ꯆꯩꯅꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯍꯥꯏꯅꯦ ꯑꯗꯨꯒ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡꯗꯨꯁꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯀꯦꯡꯕꯗꯨ ꯃꯇꯥꯎ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥꯗꯨ ꯁꯤꯔꯁꯨ ꯃꯃꯥꯗꯨ ꯍꯤꯡꯖꯔꯗꯤ ꯐꯗꯧꯕ ꯂꯦꯝꯐꯨꯅ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯅꯨꯄꯤꯁꯤꯡꯅ ꯑꯉꯥꯡ ꯎꯅꯔꯤꯁꯤꯡꯁꯦ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯑꯣꯏꯔꯦꯀꯣ ꯋꯥꯡꯂꯦꯟꯅ ꯌꯥꯔꯦ ꯅꯣꯏꯕꯥꯅꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯥꯕꯣꯛꯄꯤꯒꯤ ꯋꯥꯔꯤꯕꯨ ꯅꯨꯄꯥ ꯅꯣꯏꯅꯒ ꯁꯥꯟꯅꯔꯗꯅ ꯂꯦꯝꯐꯨꯅ ꯁꯨꯝ ꯁꯥꯟꯅꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯀꯦꯡꯕꯅ ꯑꯗꯨ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯍꯣꯔꯦꯟꯗꯩ ꯕꯨꯠꯇꯣ ꯍꯨꯔꯥꯟꯕ ꯊꯥꯕ ꯍꯧꯔꯁꯤ ꯀꯔꯤ ꯍꯨꯔꯥꯜꯍꯟꯁꯤꯒꯦ ꯋꯥꯡꯂꯦꯟꯅ ꯀ꯭ꯋꯥꯔꯐꯨꯔ ꯀꯣꯝꯄꯥꯛꯂ ꯑꯃ ꯍꯦꯛꯇ ꯍꯨꯔꯥꯟꯍꯜꯂꯗꯕꯅꯤ ꯃꯤꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯍꯨꯝꯗꯨ ꯃꯅꯤꯡꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟꯗꯨ ꯁꯣꯟꯗꯨꯅ ꯕꯨꯠ ꯑꯇꯥꯡꯕꯤꯕꯨ ꯀꯧꯔꯛꯏ ꯕꯨꯠ ꯑꯇꯥꯡꯕꯤꯅ ꯃꯄꯨꯏꯕꯨꯡꯉꯣ ꯅꯅꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯕ ꯋꯥꯡꯂꯦꯟꯅ ꯅꯪꯒꯤ ꯁꯤꯟꯊꯥ ꯄꯤꯔꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯌꯣꯟꯕꯗ ꯁꯦꯜ ꯌꯥꯝꯅ ꯐꯪꯒꯗꯕ ꯄꯣꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯎ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗꯒꯤ ꯍꯦꯜꯂꯕ ꯅꯪ ꯑꯗꯨꯝ ꯉꯧꯔꯦ ꯕꯨꯠ ꯑꯇꯥꯡꯕꯤꯅ ꯃꯄꯨꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯊꯕꯛꯇꯨꯃꯛ ꯅꯅꯥꯏꯅ ꯄꯥꯡꯊꯣꯛꯆꯒꯦ ꯆꯠꯂꯣ ꯃꯐꯝꯁꯤꯗ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯑꯃꯥꯏꯕ ꯀꯨꯟꯖꯣꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯡ ꯀꯥꯔꯟ ꯆꯟꯅ ꯐꯝꯗꯨꯅ ꯃꯈꯨꯠꯇꯅ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯤꯇꯝ ꯑꯗꯨꯗ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯖꯤꯜꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯑꯇꯤꯌꯥꯗ ꯑꯈꯥꯛ ꯑꯔꯥꯎꯕ ꯅꯣꯡꯊꯥꯡ ꯑꯃ ꯌꯩꯔꯛꯈꯤ ꯃꯍꯥꯛ ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯃꯤꯇꯝ ꯑꯗꯨ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯒ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ
ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯕꯨ ꯀꯧꯔꯛꯏ꯫ ꯇꯥꯏꯕꯪ ꯃꯤꯔꯛꯇꯒꯤ ꯇꯣꯈꯥꯏꯈ꯭ꯔꯕꯤ ꯅꯤꯡꯉꯝꯗꯕꯤ ꯊꯋꯥꯏꯕꯨ ꯃꯤꯠꯃꯥꯡꯁꯤꯗ ꯊꯣꯔꯛꯂꯣ, ꯅꯪꯒꯤ ꯁꯤꯟꯊꯥ ꯄꯤꯔꯒꯦ꯫ ꯂꯥꯏꯔꯣꯟ ꯑꯗꯨ ꯁꯣꯟꯕꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯋꯥꯏ ꯑꯃ ꯊꯣꯔꯛꯂꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯒꯤ ꯁꯤꯟꯊꯥ ꯄꯤꯕꯤꯔꯣꯗꯣ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯍꯛꯆꯥꯡꯗ ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤ ꯆꯪꯁꯤꯟꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯩ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯃ ꯀꯠꯂꯨ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯁꯤꯟꯊꯥꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯑꯩꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯁꯤꯕꯨ ꯀꯠꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯟ ꯑꯃ ꯃꯉꯛ ꯀꯛꯇꯨꯅ ꯊꯋꯥꯏ ꯑꯗꯨꯗ ꯀꯠꯂꯤ꯫ ꯀꯨꯟꯖꯣꯅ ꯑꯩꯒꯤ ꯌꯥꯊꯪ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯕꯗꯤ ꯅꯪꯕꯨꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯈ꯭ꯔꯔꯣꯏ꯫ ꯊꯋꯥꯏ ꯑꯗꯨ ꯅꯣꯛꯇꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪꯕꯨ ꯅꯅꯥꯏꯅ ꯂꯦꯝꯅꯃꯛ ꯐꯪꯍꯟꯒꯅꯤꯗꯣ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯌꯥꯊꯪ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯑꯩꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯕꯤꯌꯨꯗꯣ ꯃꯄꯨ ꯏꯕꯨꯡꯉꯣ꯫ ꯊꯋꯥꯏ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯡꯈꯤ꯫ ꯀꯨꯟꯖꯣꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯣꯝꯗꯁꯨ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯃꯤꯒꯤ ꯌꯦꯅꯈꯥꯗꯨꯗ ꯂꯨꯝꯂꯨꯝꯗꯨꯅ ꯂꯥꯛꯏ꯫ ꯃꯁꯥ ꯑꯗꯨ ꯕꯨꯠꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯗꯈꯩ ꯍꯨꯔꯥꯟꯕꯤ ꯑꯃꯗꯧꯅ ꯃꯤꯅ ꯃꯍꯥꯛꯄꯨ ꯎꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ꯫ ꯑꯁ, ꯃꯤꯅꯕꯨ ꯎꯈꯤꯗꯅ ꯑꯩꯕꯨ ꯏꯆꯣꯞ ꯑꯃꯨꯛ ꯆꯣꯞꯅꯅꯤꯀꯣ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯨꯔꯥꯟꯗꯣꯏꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟꯗ ꯀꯣꯔꯐꯨ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯗꯨ ꯎꯔꯦ꯫ ꯍꯥꯏꯁ, ꯂꯩꯔꯦ꯫ ꯑꯁꯤꯒꯤ ꯀꯣꯔꯐꯨꯁꯦ ꯑꯃ ꯍꯦꯛꯇ ꯄꯨꯔꯒꯦ꯫ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯀꯣꯔꯐꯨꯗꯨ ꯑꯃ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯒꯥꯟ ꯌꯧꯕꯒ ꯀꯣꯔꯐꯨꯗꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯃꯥꯅ ꯆꯦꯜꯂꯛꯄꯗꯨꯗ ꯍꯨꯏꯁꯤꯡ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯍꯨꯏꯅꯦꯍꯦ, ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯈꯣꯡꯖꯤꯜꯂꯛꯏꯁꯤꯕꯣ? ꯃꯤ ꯂꯣꯏ ꯇꯥꯕ ꯇꯥꯔꯦ꯫ ꯀꯥꯎꯏꯍꯦ, ꯑꯩꯁꯦ ꯃꯥꯡꯕ ꯌꯥꯏꯀꯣ? ꯍꯦꯔꯥ, ꯑꯩꯁꯦ ꯄꯥꯡꯈ꯭ꯔꯦꯗꯀꯣ, ꯉꯁꯥꯏꯗꯩ ꯋꯥꯅ ꯆꯦꯜꯂꯛꯏꯁꯦ꯫ ꯃꯥꯡꯖꯔꯝꯗꯧꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯍꯛꯀꯥꯝꯒ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯕꯨꯠ ꯑꯇꯥꯡꯕꯤꯕꯨ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯀꯣꯔꯐꯨꯗꯨꯃ ꯀꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯏ꯫ ꯑꯁ, ꯁꯤꯔꯝꯅꯤꯗ, ꯃꯥꯡꯒ ꯃꯥꯡꯉꯝꯗ꯭ꯔꯗꯤ꯫ ꯋꯥꯡꯂꯦꯟꯅ ꯁꯤꯔꯕ ꯅꯪꯁꯦ ꯑꯃꯨꯛ ꯁꯤꯗꯣꯏꯕ? ꯀꯩꯅꯣꯗꯨꯅ ꯀꯣꯔꯐꯨꯗꯨꯔ ꯅꯪꯅ ꯍꯨꯔꯥꯜꯂꯛꯏꯁꯦ? ꯃꯥꯅꯤ ꯀꯩꯅꯣ, ꯁꯤ ꯐꯥꯎꯅꯦ ꯌꯥꯝ ꯋꯥꯅ ꯍꯨꯔꯥꯜꯂꯛꯏꯅꯦ꯫ ꯑꯩꯅ ꯃꯤ ꯎꯒꯗ꯭ꯔꯅ ꯄꯥꯈꯠꯄꯁꯤꯗꯤ꯫ ꯀꯔꯤ ꯕꯨꯠꯅꯣ ꯁꯤꯕꯨ? ꯍꯥꯏ ꯕꯨꯠꯒꯙꯥ, ꯅꯪ ꯁꯤ ꯃꯤꯅ ꯎꯔꯣꯏꯅꯦ ꯑꯄꯪ꯫ ꯑꯄꯪꯁꯤꯗꯤ ꯃꯤꯒꯤ ꯁꯅꯥꯒꯨꯝꯕ ꯍꯨꯔꯥꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ꯫ ꯏꯁ, ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯩꯁꯥꯕꯤꯅꯤ, ꯑꯩꯕꯨ ꯂꯨ ꯀꯣꯛꯍꯟꯒꯦ ꯍꯥꯏꯔꯣ? ꯂꯦꯝꯐꯨꯅ ꯆꯠꯂꯣꯍꯦ, ꯅꯁꯝꯁꯨ ꯍꯧꯗꯕ ꯅꯪꯅ ꯃꯤꯅ ꯅꯔꯨ ꯀꯣꯛꯅꯤ ꯀꯥꯏꯅꯁꯨ ꯄꯥꯈꯠꯂꯤ ꯃꯥꯜꯂꯦ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯍꯨꯔꯥꯟꯕ ꯆꯠꯂꯨꯒ ꯍꯥꯏꯕꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗ꯫ ꯋꯥꯡꯂꯦꯟꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯨꯠꯅꯣꯕ ꯁꯤꯕꯨ? ꯄꯦꯜꯂꯕꯅꯤꯗ꯫ ꯌꯥꯔꯦ, ꯉꯁꯤꯒꯤꯗꯤ ꯅꯍꯟꯐꯝꯗ ꯍꯜꯂꯨ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩꯅ ꯌꯥꯝ ꯂꯩꯖꯅꯤꯡꯕꯗꯧꯅ ꯆꯠꯂꯦ꯫ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯥꯡꯈꯤ꯫ ꯀꯦꯡꯕꯅ ꯑꯁꯤꯕꯨ ꯕꯨꯠꯂꯣ ꯅꯠꯇ꯭ꯔꯒ ꯃꯤꯔꯣ? ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯜ ꯑꯗꯨ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯅ ꯊꯣꯛꯄ ꯑꯃꯗꯤ ꯄꯣꯠ ꯆꯩꯅꯆꯤꯡꯕ ꯀꯌꯥ ꯇꯣꯏꯅ ꯃꯥꯡꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯒ ꯍꯩ ꯆꯥꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯣꯝꯕ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯅꯣꯏ ꯑꯍꯨꯝꯁꯤꯅꯅꯦ ꯆꯥꯕꯒ ꯇꯨꯝꯕꯒꯇ ꯇꯧ ꯂꯩꯔꯕ꯭ꯔꯣ? ꯋꯥꯡꯂꯦꯟꯅ ꯀꯩꯅꯣ ꯄꯥꯕ, ꯆꯥꯕꯒ ꯇꯨꯝꯕꯒꯁꯤ ꯇꯧꯗ꯭ꯔꯗꯤ ꯍꯤꯡꯉꯤꯁꯤ ꯍꯤꯡꯈꯤꯗ꯭ꯔꯣ? ꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯀꯪꯉꯒ ꯁꯤꯔꯣꯏꯗ꯭ꯔꯣ? ꯍꯩꯒꯙꯥ, ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯕꯛ ꯁꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯏꯁ, ꯊꯕꯛ ꯁꯨꯕꯁꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯧ, ꯑꯩꯅ ꯋꯥꯕꯗ ꯄꯥꯕꯅ ꯌꯥꯎꯕꯤꯗꯧ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯇꯥꯆꯧꯗ ꯍꯥꯏꯁꯨ꯫ ꯍꯥꯏ, ꯅꯌꯥꯝꯕꯁꯤꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕꯅꯤ꯫ ꯅꯪ ꯅꯌꯥꯝꯕꯁꯤꯒ ꯃꯥꯟꯅꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯦꯔ ꯄꯥꯕ, ꯅꯆꯥꯅꯨꯄꯥ ꯌꯨꯔꯥꯏ ꯆꯨꯕꯁꯤꯒꯤ ꯃꯇꯧꯕꯨ ꯀꯅꯥ ꯇꯝꯅꯤꯡꯗꯣꯏꯅꯣ? ꯃꯥꯟꯅꯖꯔꯣꯏ ꯑꯩ ꯃꯥꯒ꯫ ꯑꯩꯅ ꯌꯨ ꯊꯛꯇ꯭ꯔꯤꯁꯦ ꯄꯥꯕꯒꯤ ꯂꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯏꯁ, ꯅꯪꯁꯨ ꯌꯨ ꯊꯛꯇꯦꯗꯅꯦ ꯏꯕꯣ꯫ ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯗꯤ ꯂꯦꯞꯇꯦ꯫ ꯋꯥꯡꯂꯦꯟꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯏ ꯊꯕꯛꯇꯣ ꯀꯨꯏꯔꯦ ꯊꯥꯗꯣꯛꯈꯤꯕ꯫ ꯅꯆꯥꯁꯦ ꯆꯥꯎꯔꯕꯅꯤꯅꯦ, ꯄꯥꯕꯁꯨ ꯈꯪꯉꯝꯅꯤꯗ꯫ ꯑꯩ ꯍꯟꯗꯛꯇꯤ ꯄꯥꯕꯗꯩ ꯁꯦꯜ ꯅꯤꯗ꯭ꯔꯕꯅꯤ꯫ ꯍꯣꯏꯅꯦ, ꯅꯪꯁꯦ ꯍꯟꯗꯛꯇꯤ ꯑꯩꯉꯣꯟꯗꯩ ꯁꯦꯜꯁꯦ ꯅꯤꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯆꯥꯕꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯨ?
ꯋꯥꯡꯂꯦꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯂꯦꯝꯐꯨꯅ ꯑꯣ ꯕꯥꯕꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯍꯟꯗꯛꯇꯤ ꯑꯍꯤꯡꯗ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯑꯗꯨꯅꯅꯤ ꯑꯌꯨꯛꯀ ꯅꯨꯡꯊꯤꯜꯒꯗ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯔꯤꯁꯦ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯑꯍꯤꯡꯗ ꯇꯧꯋꯦ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯣꯏꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯒ ꯍꯨꯔꯥꯟ ꯆꯠꯂꯤꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣꯗ ꯕꯥꯕꯥ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯗ ꯃꯤꯇꯥꯕ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯏꯅꯦ ꯕꯥꯕꯥ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯃꯥꯡꯗ ꯐꯣꯡꯅ ꯊꯕꯛ ꯁꯨꯕꯗꯣ ꯍꯩꯅꯗꯦ ꯑꯗꯨꯅ ꯑꯍꯤꯡꯗ ꯁꯨꯔꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯅꯤꯗ ꯕꯥꯕꯥ ꯊꯕꯛ ꯁꯨꯕꯁꯤ ꯍꯣꯏꯗ ꯍꯨꯕꯨ ꯍꯨꯔꯥꯟꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯅꯈꯤꯕꯒꯤ ꯄꯥꯎꯒ ꯇꯥꯟꯅꯔꯛꯄꯁꯤꯗ ꯏꯄꯥꯗꯤ ꯅꯣꯏꯁꯤ ꯏꯆꯤꯡ ꯆꯤꯡꯅꯔꯨꯔꯦ ꯑꯗꯨꯕꯨꯅꯦ ꯅꯣꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ ꯅꯣꯡꯃ ꯀꯥꯡꯗꯤ ꯃꯤ ꯁꯤꯖꯤꯜꯂꯛꯂꯤꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯇꯣꯝꯕꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯣꯝꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯅꯩ ꯀꯦꯡꯕꯅ ꯑꯩꯁꯨ ꯍꯥꯏꯕꯅꯤ ꯍꯟꯗꯛꯇꯤ ꯈꯨꯜꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ ꯄꯣꯠ ꯆꯩ ꯃꯥꯡꯉꯤꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯕꯨꯠꯇ ꯍꯨꯔꯥꯜꯍꯟꯕꯅꯤ ꯑꯗꯣ ꯃꯤ ꯁꯤꯔꯁꯤꯅ ꯀꯃꯥꯏꯅ ꯑꯣꯏꯖꯥꯠꯅꯣ ꯂꯦꯝꯐꯨꯅ ꯑꯩꯈꯣꯏꯅ ꯀꯧꯔꯨꯔꯤꯕ ꯕꯨꯠꯇꯨꯅ ꯍꯥꯠꯂꯤꯖꯥꯠꯂꯣ ꯑꯗꯣ ꯑꯗꯨꯏ ꯕꯨꯠꯇꯨꯕꯨ ꯃꯤꯒ ꯍꯥꯠꯄ ꯍꯩꯔꯝꯒꯗ꯭ꯔꯣ ꯊꯥꯖꯗꯦꯗ ꯋꯥꯡꯂꯦꯟꯅ ꯍꯣꯔꯦꯟ ꯍꯪꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯣꯏꯔꯝꯂꯕꯗꯤ ꯃꯊꯥꯗꯤ ꯁꯥꯗꯧꯔꯤꯗ ꯀꯦꯡꯕꯅ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯈꯟꯊꯗꯕ ꯍꯥꯏꯕꯗꯨꯅꯤ ꯕꯨꯠꯁꯤꯕꯨ ꯐꯥꯒꯤꯗꯧꯅ ꯍꯦꯛꯇ ꯁꯤꯖꯤꯟꯅꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯊꯥ ꯍꯥꯞꯄꯦꯅꯦꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯊꯣꯛꯇꯨꯅ ꯕꯨꯠ ꯑꯇꯥꯡꯕꯤꯕꯨ ꯀꯧꯔꯛꯏ ꯕꯨꯠ ꯑꯇꯥꯡꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯄꯨꯏꯕꯨꯡꯉꯣ ꯅꯅꯥꯏ ꯂꯥꯛꯆꯔꯤ ꯋꯥꯡꯂꯦꯟꯅ ꯂꯥꯛꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯣꯠꯈꯛ ꯍꯨꯔꯥꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤ ꯍꯥꯠꯂꯤꯗꯦ ꯀꯩꯅꯣꯍꯦ ꯀꯥꯏꯗ ꯃꯤ ꯍꯥꯠꯄꯅꯣ ꯍꯥꯠꯇꯦ ꯑꯩ ꯏꯁ ꯅꯣꯏ ꯄꯣꯠ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯃꯤ ꯍꯥꯠꯄ ꯁꯪꯗꯦ ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗꯕꯨ ꯃꯤ ꯍꯥꯠꯂꯤ ꯀꯥꯏꯅ ꯌꯥꯝ ꯉꯝꯃꯦ ꯅꯣꯏꯁꯦ ꯍꯣꯏ ꯕꯨꯠꯅ ꯅꯆꯤꯟ ꯑꯗꯨꯛ ꯌꯥꯝ ꯊꯤꯔꯤꯗꯨ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯑꯩ ꯆꯤꯟ ꯊꯤꯗꯦ ꯂꯩꯁꯥꯕꯤ ꯑꯩꯅ ꯃꯤ ꯀꯃꯥꯏ ꯍꯥꯠꯇꯣꯏꯅꯣ ꯍꯩꯇꯦ ꯑꯩꯈꯣꯏ ꯃꯤ ꯍꯥꯠꯄꯒ ꯍꯨꯔꯥꯟꯕꯁꯤꯁꯨ ꯍꯩꯖꯔꯛꯄ ꯅꯠꯇꯦ ꯅꯣꯏꯅ ꯅꯝꯗꯨꯅ ꯍꯩꯍꯟꯕ ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯜꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯕꯨ ꯃꯤ ꯍꯥꯠꯄꯤ ꯑꯃꯨꯛ ꯍꯥꯏꯕꯤꯔꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯅꯣꯏ ꯀꯦꯡꯕꯅ ꯃꯥꯅꯁꯨ ꯃꯤꯁꯦ ꯍꯥꯠꯇ꯭ꯔꯗꯤ ꯀꯅꯥꯅꯣ ꯃꯤ ꯍꯥꯠꯂꯤꯁꯦ ꯍꯥꯏ ꯅꯪ ꯑꯁꯦꯡꯕꯩ ꯃꯤꯗꯤ ꯍꯥꯠꯇꯦꯀꯣ ꯑꯁ ꯍꯥꯠꯇꯦ ꯍꯥꯏꯔꯒꯃꯛꯇꯗ ꯌꯥꯝ ꯍꯩꯅꯗꯦꯍꯦ ꯋꯥꯡꯂꯦꯟꯅ ꯐꯔꯦꯁꯦ ꯅꯪꯒꯤ ꯁꯤꯟꯊꯥ ꯄꯤꯔꯒꯦ ꯉꯁꯤꯗꯤ ꯈꯨꯜ ꯑꯁꯤꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯑꯃꯥꯏꯕ ꯑꯣꯏꯕ ꯀꯨꯟꯖꯣ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯩꯕꯅꯤ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯁꯅꯥ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯑꯃ ꯅꯪꯅ ꯉꯝꯅꯕ ꯍꯨꯔꯥꯜꯂꯛꯎ ꯃꯁꯤ ꯉꯝꯗ꯭ꯔꯕ ꯈꯨꯜꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕꯁꯦ ꯅꯪꯅꯅꯦꯅ ꯈꯟꯒꯅꯤ ꯏꯁ ꯅꯨꯡꯉꯥꯏꯕꯤꯔꯦꯗ ꯑꯩꯕꯨ ꯍꯨꯔꯥꯟꯕꯁꯨ ꯊꯥꯕꯤꯕ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯉꯝꯗ꯭ꯔꯒꯅ ꯃꯤ ꯍꯥꯠꯄꯤ ꯇꯥꯍꯟꯒꯦ ꯍꯥꯏꯕ ꯑꯃꯥꯏꯕꯒꯤ ꯌꯨꯝꯅꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯗꯤ ꯊꯋꯥꯏꯅꯤꯅ ꯃꯥꯅ ꯐꯥꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯔꯤꯒꯦ ꯅꯣꯏꯅ ꯀꯟꯕꯤꯕ ꯂꯥꯛꯇꯧꯁꯨ ꯅꯠꯇꯦ ꯅꯕꯨꯛꯁꯤꯡꯗꯣ ꯄꯨꯛꯇꯥ ꯑꯃ ꯇꯧꯏꯕ ꯑꯩꯗꯧꯅ ꯄꯨꯛꯆꯦꯜ ꯆꯥꯎꯗꯦꯕ ꯃꯁꯤ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯍꯦ ꯆꯠꯂꯣꯗꯤ ꯆꯠꯂꯣ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯈꯨ ꯀꯥꯝꯗꯨꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯂꯥꯛꯏ ꯅꯨꯡꯉꯥꯏꯔꯅꯤ ꯃꯣꯏ ꯑꯩꯅ ꯋꯥꯅ ꯍꯨꯔꯥꯜꯂꯒ ꯃꯣꯏꯅ ꯅꯨꯡꯉꯥꯏꯅ ꯆꯥ ꯂꯩꯔꯦ ꯍꯨꯔꯥꯜꯂꯦꯅ ꯃꯁꯤꯡꯁꯨ ꯊꯥꯕꯤꯗꯕ ꯑꯗꯨꯒ ꯃꯤꯍꯥꯠꯄꯤꯁꯨ ꯑꯩ ꯇꯥꯍꯟꯕ ꯃꯕꯨꯛ ꯐꯠꯇꯕ ꯁꯤꯒꯤ ꯌꯨꯝꯁꯤꯅ ꯀꯔꯣꯝꯗꯩ ꯆꯪꯕꯅ ꯐꯗꯣꯏꯅꯣ ꯀꯤꯈ꯭ꯔꯦꯗ ꯑꯃꯥꯏꯕꯒꯤ ꯌꯨꯝꯅꯤꯅ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯁꯨꯕꯥꯡ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯑꯩꯃꯥ ꯁꯤ ꯑꯃꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗꯗꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ ꯍꯥꯏꯁ ꯑꯩ ꯆꯤꯡꯅꯩ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯌꯦꯡꯊꯣꯛꯀꯦ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯩꯃꯥ ꯀꯔꯤꯗꯨꯅꯣ ꯃꯥꯅ ꯊꯤꯜꯂꯤꯁꯤꯕꯣ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯄꯥꯏꯔꯤꯁꯤꯕꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯊꯋꯥꯏ ꯑꯃ ꯄꯥꯏꯁꯤꯟꯈꯤꯕꯗꯨ ꯎꯏ ꯀꯥꯏꯗꯩ ꯊꯋꯥꯏꯅꯣ ꯑꯁꯤꯅ ꯑꯣ ꯑꯍꯨꯝꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯔꯤꯗꯨꯗꯤ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯅ ꯑꯣꯏꯔꯦ ꯃꯁꯤ ꯄꯣꯠ ꯍꯨꯔꯥꯟꯕꯒ ꯂꯥꯏꯔꯤ ꯄꯥꯎꯁꯦ ꯍꯥꯟꯅ ꯇꯝꯃꯨꯈꯤꯒꯦ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯌꯥꯝ ꯊꯨꯅ ꯋꯥꯡꯂꯦꯟ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯦꯝꯐꯨꯅ ꯀꯩꯅꯣ ꯄ꯭ꯔꯞ ꯃꯥꯡꯈ꯭ꯔꯒ ꯁꯠ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯏꯁꯤꯅ ꯍꯨꯔꯥꯜꯂꯛꯑꯕ꯭ꯔꯣ ꯀꯥꯏꯗꯩ ꯍꯨꯔꯥꯟꯕꯅꯣ ꯑꯝꯇ ꯍꯨꯔꯥꯜꯂꯛꯇꯦ ꯀꯔꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯍꯜꯂꯛꯏꯕ ꯆꯠꯂꯣ
ꯍꯨꯔꯥꯜꯂꯨꯁꯨ ꯆꯠꯂꯣ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯑꯩꯁꯦ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯏꯅꯦ ꯀꯔꯤ ꯄꯥꯎ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯅ ꯇꯥꯏꯅꯕꯗꯣ ꯑꯩꯅꯗꯤ ꯍꯥꯏꯗ꯭ꯔꯣ ꯅꯣꯏꯒꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣꯗꯣ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯈꯨꯜꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯏꯁꯤꯡꯁꯦ ꯋꯥꯡꯂꯦꯟꯅ ꯀꯩꯅꯣ ꯑꯁꯦꯡꯕ꯭ꯔꯣ ꯅꯪ ꯍꯥꯏꯁꯦ ꯍꯣꯏ ꯃꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯂꯥꯏ ꯁꯥꯟꯅꯍꯧꯕꯅꯤ ꯅꯣꯏꯅ ꯊꯥꯖꯗ꯭ꯔꯒ ꯍꯌꯦꯡ ꯌꯦꯡꯉꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯃ ꯁꯤꯔꯗꯕꯅꯤ ꯂꯦꯝꯐꯨꯅ ꯌꯥꯔꯦ ꯀꯣꯛꯇꯥꯡ ꯍꯨꯔꯥꯟꯕ ꯉꯝꯃꯛꯇ꯭ꯔꯒ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯍꯩꯃꯥ ꯑꯁꯦꯡꯕꯅꯦ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯣ ꯍꯌꯦꯡ ꯌꯥꯔꯦ ꯆꯠꯂꯣ ꯅꯪ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏ ꯌꯥꯝ ꯀꯥꯏꯗ ꯍꯌꯦꯡ ꯀꯥꯏꯗꯩ ꯁꯦꯜꯅ ꯆꯥꯗꯣꯏꯅꯣꯕ ꯉꯁꯤ ꯍꯨꯔꯥꯜꯂꯛꯇ꯭ꯔꯕꯅꯤꯅ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯁꯥꯎꯅ ꯊꯥꯖꯔꯣꯏꯌꯦ ꯅꯣꯏꯗꯤ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯊꯤꯕꯣꯡ ꯆꯥꯎ ꯉꯥꯛꯇꯅꯤꯅ ꯆꯥꯕꯩꯗ ꯈꯜꯂ ꯂꯩꯌꯣ ꯆꯠꯆꯔꯦ ꯋꯥꯡꯂꯦꯟꯅ ꯆꯨꯝꯕꯨ ꯆꯨꯝꯖꯥꯠꯂꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯤꯕꯣ ꯀꯦꯡꯕꯅ ꯍꯥꯏꯖꯤꯜꯂꯤ ꯑꯣꯏꯔꯝꯅꯤꯍꯦ ꯃꯤ ꯑꯅꯥꯕ ꯂꯥꯌꯦꯡꯂꯤꯕ ꯑꯃꯥꯏꯕꯁꯤꯅ ꯑꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯝꯗꯣꯏꯅꯣ ꯃꯥꯅ ꯇꯧꯕ ꯑꯣꯏꯔꯗꯤ ꯃꯤ ꯂꯥꯌꯦꯡꯉꯤꯁꯤꯡꯁꯦ ꯂꯥꯌꯦꯡꯈꯤꯗ꯭ꯔꯣ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯐꯔꯦꯁꯦ ꯍꯌꯦꯡ ꯈꯪꯒꯅꯤ ꯃꯤ ꯁꯤꯔꯒꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤꯗꯣ ꯆꯨꯝꯃꯤ ꯁꯤꯗ꯭ꯔꯒꯅ ꯃꯗꯨ ꯂꯥꯛꯅꯁꯤ ꯃꯆꯤꯟ ꯊꯤꯕꯒꯤ ꯂꯦꯝꯐꯨ ꯍꯀꯥꯝꯒ ꯆꯜꯂꯒ ꯍꯣꯏ ꯌꯦꯡꯉꯁꯤ ꯂꯥꯎ ꯇꯨꯝꯃꯨꯔꯁꯤ ꯇꯨꯝꯅꯤꯡꯕꯅ ꯁꯤꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯨꯠ ꯑꯇꯥꯡꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯃꯛ ꯊꯣꯛꯂꯤ ꯉꯁꯤꯁꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤ ꯁꯤꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯔꯝꯅ ꯁꯤꯔꯝꯂꯤꯅꯣ ꯍꯥꯏꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣꯗ ꯌꯦꯡꯍꯜꯂꯝꯃꯤ ꯀꯨꯟꯖꯣꯅ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯑꯁꯤꯕ ꯊꯋꯥꯏ ꯈꯔ ꯂꯩꯔꯦ ꯃꯈꯣꯏꯁꯤꯡꯗꯨꯅꯅꯤ ꯇꯧꯔꯛꯂꯤꯕꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯣꯏꯔꯝꯗꯕ ꯌꯥꯔꯣꯏ ꯑꯃ ꯃꯊꯦꯡꯗ ꯃꯄꯥꯜ ꯏꯄꯥ ꯊꯣꯛꯅꯒꯅꯨ ꯊꯣꯛꯂꯛꯂꯤꯕ ꯊꯋꯥꯏꯁꯤꯡꯁꯤ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯁꯤ ꯑꯩꯁꯨ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯉꯥꯛꯊꯣꯛꯀꯦ ꯃꯈꯣꯏ ꯑꯍꯨꯝ ꯃꯤ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯤ ꯀꯦꯡꯕꯅ ꯉꯔꯥꯡ ꯕꯨꯠ ꯑꯇꯥꯡꯕꯤꯅ ꯍꯥꯏꯔꯝꯕꯗꯣ ꯆꯨꯝꯂꯦꯗꯅ ꯑꯩꯅꯗꯤ ꯃꯆꯤꯟ ꯊꯤꯕ ꯃꯥꯜꯂꯨꯔꯦ ꯂꯦꯝꯐꯨꯅ ꯑꯇꯩ ꯂꯥꯏꯔꯤꯅꯤ ꯃꯥꯃ ꯀꯨꯟꯖꯣꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ ꯋꯥꯡꯂꯦꯟꯅ ꯃꯥꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯔꯤꯁꯤꯗꯤ ꯃꯤꯁꯦ ꯍꯥꯠꯇꯅ ꯃꯤꯉꯣꯟꯗ ꯄꯨꯠ ꯆꯪꯍꯟꯗꯅ ꯁꯦꯜ ꯇꯥꯜꯂꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯐꯕ ꯑꯃꯥꯏꯕ ꯁꯥꯔꯤꯕꯅꯤꯅꯦ ꯀꯦꯡꯕꯅ ꯃꯥꯒꯤꯁꯦ ꯈꯨꯜꯁꯤꯕꯨ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯃꯤꯑꯣꯏꯕꯁꯤꯕꯨ ꯐꯥꯒꯤꯗꯧꯅ ꯃꯥꯅ ꯍꯥꯠꯅꯤꯡꯕꯒ ꯍꯥꯠꯇꯅ ꯃꯁꯤ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧꯁꯤ ꯋꯥꯡꯂꯦꯟꯅ ꯉꯥꯏꯈꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯔꯥꯟꯕ ꯇꯥꯅꯤ ꯃꯔꯝꯗꯤ ꯃꯥꯃ ꯀꯨꯟꯖꯣꯁꯦ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯅ ꯈꯨꯜꯁꯤꯃ ꯇꯨꯝꯅꯕ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯇꯥꯟꯖꯥ ꯉꯥꯏꯈꯤꯁꯤ ꯃꯥꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯑꯌꯦꯠꯄ ꯄꯤꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯟꯊꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯈꯨꯜ ꯃꯤꯌꯥꯝ ꯄꯨꯂꯞ ꯑꯣꯝꯁꯤꯟꯗꯨꯅ ꯃꯥꯕꯨ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯐꯨꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯕꯨ ꯂꯥꯛꯆꯕ ꯉꯝꯂꯣꯏ ꯀꯦꯡꯕꯅ ꯑꯗꯣ ꯃꯥꯒꯤ ꯊꯕꯛꯇ ꯑꯩꯈꯣꯏꯅ ꯑꯌꯦꯠꯄ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯈꯤꯇꯪ ꯁꯣꯏꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯖꯟꯇ꯭ꯔ ꯑꯃꯃꯝ ꯍꯥꯟꯅ ꯁꯤꯈꯤꯁꯤ ꯈꯨꯜꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯗꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯃꯥ ꯁꯤꯔꯒꯁꯤ ꯑꯩꯈꯣꯏ ꯁꯤꯔꯒꯁꯤ ꯃꯥ ꯑꯃꯇꯪꯗꯤ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜꯁꯦ ꯌꯥꯝ ꯋꯥꯔꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯋꯥꯡꯂꯦꯟꯅ ꯀꯅꯥꯝꯇ ꯂꯩꯕꯕꯨ ꯎꯗꯦꯅꯦ ꯑꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯃꯥꯏꯕ ꯊꯥꯡꯄꯥꯏꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ ꯅꯈꯣꯏꯗꯤ ꯀꯅꯥꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯁꯦ ꯈꯨꯜ ꯊꯪꯅꯕꯗꯒꯤꯅꯤ ꯑꯣꯖꯥꯒ ꯀꯩꯅꯣꯝꯇ ꯇꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯀꯥꯔꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯇꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯃꯤ ꯑꯃꯥꯏꯕ ꯊꯥꯡꯄꯥꯏꯅ ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯩꯒ ꯇꯥꯟꯅꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯥꯏꯌꯨ ꯋꯥꯡꯂꯦꯟꯅ ꯑꯃꯥꯏꯕ ꯊꯥꯡꯄꯥꯏꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯊꯥꯡꯄꯥꯏꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯃꯥꯅ ꯊꯥꯔꯛꯄ ꯂꯩꯋꯥ ꯆꯪꯉꯣꯏꯗꯕ ꯖꯟꯇ꯭ꯔ ꯅꯠꯇ꯭ꯔꯣ ꯑꯍꯣꯏ ꯃꯥꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯐꯔꯦ ꯑꯩ ꯑꯗꯨ ꯁꯥꯕꯤꯔꯒꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯈꯨꯜ ꯑꯗꯨꯕꯨ ꯀꯟꯒꯦ ꯈꯜꯂꯤꯕꯗꯣ ꯌꯥꯝꯅ ꯐꯩ ꯅꯈꯣꯏꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤꯗ
ꯑꯃꯥꯏꯕ ꯊꯥꯡꯄꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯖꯟꯇ꯭ꯔ ꯑꯃꯃꯝ ꯁꯥꯕꯤꯔꯝꯃꯤ꯫ ꯁꯦ ꯃꯁꯤꯒꯤ ꯖꯟꯇ꯭ꯔꯁꯤ ꯂꯩꯃꯥꯏꯗ ꯇꯥꯍꯟꯕ ꯌꯥꯗꯦꯀꯣ, ꯇꯥꯍꯟꯗꯕꯤꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯍꯩꯀ꯭ꯔꯨ ꯑꯍꯨꯝꯁꯤꯒ ꯄꯥꯏꯁꯤꯟꯈꯣ, ꯃꯥꯒꯤ ꯂꯩꯋꯥ ꯉꯥꯛꯊꯣꯛꯇꯣꯔꯤꯕꯅꯤ ꯁꯤꯁꯨ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ, ꯗꯈꯤꯅꯥꯁꯤ ꯀꯌꯥ ꯊꯝꯖꯔꯝꯃꯨꯒꯦ? ꯅꯈꯣꯏꯅ ꯑꯉꯝꯕꯗꯨ ꯍꯦꯛ ꯊꯅꯝꯃꯨꯗ, ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ꯫ ꯑꯗꯨꯒꯅꯦ, ꯅꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗꯣ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎ, ꯑꯩ ꯅꯈꯣꯏꯒꯤ ꯈꯨꯜꯗꯣ ꯁꯤꯟꯗꯣꯛꯄꯤꯒꯦ꯫ ꯍꯣꯏ ꯑꯣꯖꯥ, ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯅꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣ꯫ ꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯅ, ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯔ ꯉꯟꯅ ꯆꯠꯁꯤ, ꯑꯗꯨꯒ ꯂꯨꯝꯃꯒ ꯂꯩꯍꯧꯁꯤ꯫ ꯂꯦꯝꯐꯨꯅ, ꯉꯜꯂꯗꯤ ꯑꯃ ꯑꯇꯥꯡꯕꯤꯗꯨꯗꯤ ꯊꯣꯛꯂꯛꯀꯗ꯭ꯔꯥ? ꯉꯟꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯃꯝꯗꯣꯏꯅꯤꯗ, ꯌꯥꯅꯤ ꯑꯗꯨꯝ ꯀꯧꯊꯣꯛꯄ꯫ ꯑꯇꯥꯡꯕꯤꯗꯨꯕꯨ ꯊꯣꯛꯂꯛꯀꯗ꯭ꯔꯣ? ꯆꯩꯁꯨ ꯆꯩꯕꯤꯒꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯏ꯫ ꯂꯦꯝꯐꯨꯅ, ꯑꯁ, ꯏꯁꯤꯡ ꯄꯨꯔ ꯆꯠꯇꯣꯏꯁꯤꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦ ꯑꯩꯗꯤ꯫ ꯀꯦꯡꯕꯅ, ꯇꯥꯟꯖꯥꯁꯤꯗ ꯑꯝꯇ ꯇꯜꯂꯛꯑꯅꯨ ꯌꯥꯔꯦ꯫ ꯋꯥꯡꯂꯦꯟ, ꯑꯇꯥꯡꯕꯤꯗꯣ ꯀꯧꯊꯣꯛꯑꯣꯗꯅ꯫ ꯀꯧꯔꯒꯦ꯫ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯑꯍꯥꯟꯕ ꯀꯧꯕꯗ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯀꯩꯅꯣ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ? ꯀꯦꯡꯕꯅ, ꯁꯥꯎꯗꯅ ꯊꯣꯛꯂꯛꯇ꯭ꯔꯤꯖꯥꯠꯂꯣ? ꯑꯃꯨꯛꯀ ꯀꯧꯅꯦ꯫ ꯋꯥꯡꯂꯦꯟꯅ ꯑꯃꯨꯛꯀ ꯀꯧꯏ, ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯑꯃꯨꯛꯀꯁꯨ ꯀꯧꯏ, ꯍꯟꯗꯛ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯅꯥꯀꯟꯗꯒꯤ, ꯀꯩꯅꯣ? ꯈꯪꯉꯦꯍꯦ꯫ ꯋꯥꯡꯂꯦꯟꯅ, ꯑꯃꯨꯛ ꯀꯧꯕꯗ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯣ? ꯊꯥꯖꯤꯜꯂꯛꯇꯅ꯫ ꯅꯣꯏꯕꯨ ꯑꯩ ꯌꯥꯝ ꯊꯥꯖꯗꯗꯥꯏꯅꯦ? ꯊꯥꯖꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯀꯧꯔꯛꯏꯅꯣ? ꯀꯦꯡꯕꯅ, ꯁꯥꯎꯅꯨꯁꯦ ꯑꯇꯥꯡꯕꯤ, ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯁꯦ ꯊꯥꯖꯔꯨꯗꯕꯅꯤ, ꯑꯗꯨꯅꯅꯤ꯫ ꯑꯗꯨꯗꯅꯦ ꯅꯣꯏ ꯇꯥꯏꯕꯪꯁꯦ ꯑꯩꯈꯣꯏꯅ ꯇꯝꯅꯔꯤꯁꯦ꯫ ꯅꯕꯨꯛꯇꯣ ꯑꯐꯕ ꯑꯃꯠꯇ ꯈꯟꯗꯦꯕ, ꯅꯣꯏꯅ ꯕꯨꯠ ꯑꯩꯈꯣꯏꯁꯤꯕꯨ꯫ ꯑꯣꯏꯁꯦ, ꯑꯗꯣ ꯁꯥꯎꯔꯅꯨ꯫ ꯉꯁꯤ ꯅꯪꯁꯨ ꯍꯨꯔꯥꯟꯕ ꯆꯠꯂꯅꯨ, ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯥꯃ ꯀꯨꯟꯖꯣ ꯍꯣꯏꯗ ꯆꯠꯂꯁꯤ꯫ ꯀꯩꯗꯧꯕ? ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯥ ꯄꯔꯥ ꯑꯃꯁꯨ ꯇꯝꯗꯣꯏꯅꯤ꯫ ꯑꯁ, ꯉꯝꯁꯨ ꯉꯝꯃꯣꯏ, ꯃꯤꯗꯤ ꯑꯃꯥꯏꯕ ꯑꯍꯩꯕꯅꯦ꯫ ꯅꯣꯏ ꯑꯍꯨꯝꯗꯤ ꯑꯩ ꯀꯧꯔꯒ ꯍꯨꯔꯥꯜꯍꯟꯕ, ꯁꯤꯈꯛꯅꯦ ꯍꯩꯔꯤꯁꯤ꯫ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯋꯥꯡꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯍꯩꯃꯥ, ꯑꯩꯒꯤ ꯃꯄꯨꯏꯕꯨꯡꯉꯣ ꯋꯥꯡꯂꯦꯟꯁꯤꯗꯤ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯗꯦ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅ, ꯉꯥꯎꯋꯦ꯫ ꯑꯇꯥꯡꯕꯤꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗꯨꯗ ꯋꯥꯡꯂꯦꯟꯅ, ꯀꯩꯅꯣ ꯁꯤꯅ? ꯑꯣꯏ ꯑꯇꯥꯡꯕꯤ, ꯀꯩꯅꯣ ꯑꯃꯨꯛ ꯃꯪꯉꯤꯗꯨꯅ ꯏꯇꯥꯡ ꯇꯥꯡꯈꯩ? ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯌꯥꯔꯦ ꯆꯠꯂꯣ꯫ ꯃꯈꯣꯏꯁꯨ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯟꯖꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯍꯧꯔꯛꯏ꯫ ꯋꯥꯡꯂꯦꯟꯅ ꯕꯨꯠ ꯑꯇꯥꯡꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪ ꯆꯠꯂꯣ, ꯑꯁꯤꯒꯤ ꯃꯥꯒꯤ ꯂꯋꯥꯏ ꯃꯄꯥꯗ ꯂꯩꯔꯤꯕ ꯎꯁꯥꯁꯤꯗ ꯇꯣꯡꯉꯁꯨ, ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯍꯩꯊꯧ ꯃꯉꯣꯟꯗ꯫ ꯍꯦꯔꯥ, ꯉꯝꯃꯣꯏꯗ, ꯎꯁꯥꯁꯤꯗꯒꯤ ꯇꯦꯛꯑ ꯇꯥꯔꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯍꯩ, ꯅꯪꯁꯦ ꯕꯨꯠꯅꯤꯅꯦꯍꯦ, ꯃꯤ ꯅꯠꯇꯦ, ꯆꯠꯂꯣ, ꯏꯁꯤꯡꯗꯣ ꯍꯩꯔꯨꯁꯨ꯫ ꯅꯨꯡꯉꯥꯏꯔꯦꯅꯦ, ꯅꯣꯏꯅ ꯇꯧꯅꯤꯡꯗꯕ ꯊꯕꯛꯈꯩꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯧꯍꯟꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯑꯇꯥꯡꯕꯤꯗꯨ ꯏꯁꯤꯡ ꯀꯣꯟꯗꯨꯃ ꯄꯥꯏꯔꯒ ꯎꯁꯥꯗꯨꯗ ꯄꯥꯏꯈꯠꯈꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯗ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯒꯦ ꯇꯧꯕꯒ ꯎꯁꯥꯗꯨꯗꯒꯤ ꯕꯨꯠ ꯑꯇꯥꯡꯕꯤꯅ ꯏꯁꯤꯡꯗꯨ ꯍꯩꯊꯔꯛꯂꯝꯃꯤ꯫ ꯏꯁꯤꯡꯗꯨ ꯍꯩꯊꯔꯝꯃꯒ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯏꯁꯤꯡ ꯀꯣꯟꯒꯗꯨ ꯊꯥꯗꯔꯝꯂꯒ ꯃꯥꯡꯈꯤ꯫ ꯏꯁꯤꯡ ꯀꯣꯟꯗꯨꯁꯨ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯂꯋꯥꯏꯗ ꯍꯦꯛ ꯇꯥꯔꯛꯏ꯫ ꯀꯨꯟꯖꯣ ꯁꯥꯎꯅ ꯂꯥꯎꯔꯛꯏ, ꯑꯁ, ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ? ꯑꯍꯨꯝꯗꯨ ꯈꯨꯕꯥꯛꯀ ꯐꯨꯔꯒ, ꯀꯝꯗꯧꯋꯤ, ꯄꯦꯜꯂꯤ꯫ ꯀꯨꯟꯖꯣꯅ, ꯀꯅꯥꯅꯣ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯦꯠꯂꯤꯁꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨꯟꯖꯣꯒꯤ ꯃꯀꯣꯛꯇ ꯎꯇꯨꯞꯇꯨꯅ ꯀꯟꯈꯤ꯫ ꯀꯨꯟꯖꯣ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯔꯛꯏ꯫ ꯋꯥꯡꯂꯦꯟꯅ, ꯀꯦꯡꯕ, ꯅꯪ ꯆꯠꯂꯣ, ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯀꯧꯔꯣ꯫ ꯀꯦꯡꯕꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯀꯧꯔꯨꯗꯨꯅ ꯃꯌꯥꯝꯗꯨ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯟꯖꯣꯁꯨ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ マꯡꯉꯨꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ, ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯝꯃꯤꯁꯦ? ꯋꯥꯡꯂꯦꯟꯅ, ꯈꯨꯜ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕꯁꯤꯡꯁꯦ ꯃꯥꯅ ꯇꯧꯔꯤꯅꯤ ꯇꯥꯗ, ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯃꯤ ꯑꯃ ꯍꯥꯠꯇꯣꯏ ꯇꯧꯔꯝꯃꯤꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯨꯟꯖꯣꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ, ꯅꯪꯅ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯏꯁꯨꯒ ꯏꯕꯧꯒꯕꯨ ꯍꯥꯠꯂꯤꯕꯁꯦ? ꯅꯪꯕꯨ ꯊꯥꯖꯔꯨꯕ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕꯁꯤꯕ? ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ, ꯍꯥꯏ ꯀꯨꯟꯖꯣ, ꯅꯪ ꯃꯌꯥꯝ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ, ꯑꯗꯨꯒ ꯅꯪꯅ ꯁꯥꯟꯅꯔꯤꯕꯁꯤꯡꯁꯤꯁꯨ
ꯈꯨꯗꯛ ꯑꯁꯤꯗ ꯇꯣꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯀꯨꯟꯖꯣ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯒꯦ ꯇꯧꯔꯛꯏ ꯃꯗꯨ ꯎꯕꯗ ꯂꯦꯝꯐꯨꯅ ꯅꯨꯡ ꯑꯃꯅ ꯀꯨꯟꯖꯣꯒꯤ ꯃꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯤ ꯀꯩꯅꯣ ꯅꯪꯅ ꯅꯆꯤꯟꯗ ꯁꯣꯟꯒꯦ ꯇꯧꯔꯤꯗꯣ ꯍꯥ ꯃꯌꯥꯝ ꯑꯁꯤ ꯍꯥꯠꯂꯁꯦ ꯈꯨꯜꯁꯦ ꯃꯥ ꯂꯩꯔꯕꯗꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯑꯍꯜ ꯑꯃꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯍꯥꯠꯄꯗꯤ ꯍꯥꯠꯂꯣꯏꯁꯤ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯤꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯃꯔꯩ ꯑꯁꯤ ꯀꯛꯁꯤ ꯑꯗꯨꯒ ꯈꯨꯜꯁꯤꯗꯒꯤ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯔꯩ ꯑꯗꯨ ꯀꯛꯈꯤ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯃꯌꯥꯝꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯄꯨꯊꯣꯔꯛꯇꯨꯅ ꯃꯩ ꯊꯥꯔꯛꯏ ꯀꯨꯟꯖꯣꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯔꯛꯄꯗ ꯋꯥꯡꯂꯦꯟꯗꯨ ꯕꯨꯠ ꯑꯇꯥꯡꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯇꯥꯡꯕꯤꯗꯨ ꯃꯨꯁꯤ ꯃꯨꯁꯤ ꯇꯧꯗꯨꯅ ꯃꯣꯃꯣ ꯅꯣꯛꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯋꯥꯡꯂꯦꯟꯅ ꯂꯦꯝꯐꯣ ꯀꯤꯡꯕ ꯑꯇꯥꯡꯕꯤꯁꯤ ꯃꯥꯡꯈꯤꯗꯧꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯇꯥꯡꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯂꯦꯝꯐꯨꯅ ꯑꯇꯥꯡꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯍꯥ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯋꯥꯡꯂꯦꯟꯅ ꯂꯦꯝꯐꯣ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯃꯨꯊꯠꯂꯨꯁꯨ ꯑꯇꯥꯡꯕꯤꯁꯤ ꯃꯥꯡꯈꯤꯗꯧꯔꯤ ꯕꯨꯠ ꯑꯇꯥꯡꯕꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯨꯊꯠꯂꯨꯔꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯄ ꯉꯝꯂꯅꯤ ꯅꯍꯥꯟ ꯃꯈꯩ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄꯅ ꯑꯩ ꯂꯥꯏꯔꯩꯄꯥꯛꯇ ꯌꯧꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯧꯕ ꯉꯝꯂꯅꯤ ꯅꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯂꯥꯏꯔꯩꯄꯥꯛ ꯌꯧꯕ ꯉꯝꯂꯣꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯅꯈꯣꯏ ꯑꯍꯨꯝꯁꯤ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯗꯨ ꯂꯩꯔꯝꯂꯕꯗꯤ ꯅꯈꯣꯏ ꯑꯩꯒ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯀꯣ ꯂꯩꯍꯧꯔꯣ ꯅꯨꯡꯉꯥꯏꯅ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯈꯣꯏ ꯑꯩꯕꯨꯗꯤ ꯀꯥꯎꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯑꯇꯥꯡꯕꯤ ꯃꯥꯡꯈꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯇꯥꯡꯕꯤꯅ ꯃꯥꯡꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯈꯨꯜ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯊꯥꯡ ꯄꯥꯏꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯇꯧꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨ ꯇꯥꯟꯊꯣꯛꯇꯨꯅ ꯈꯨꯜ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯃꯔꯨ ꯀꯣꯛꯄꯤ ꯕꯨꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ